mayambu ahan namaktada pantholuk lungdu maikadigi ikok nona taramna upsari ngasishu aseng wari amakak miyamda kutol tamjage wari ase maming matha losaraga aikon lijagani wari asing maming asina thaudok ase nangona thoklamba oirabadi wari sida maruana sinariba nupa asing maming Mahesh arot mamingni maman mapana mabu bisak bilingdigi nauthi halaga thamkiba amadi magi aningma pama kudimak loina pangthonkiba mama mapa paisa yamna paiba khulajuda mina khwaidiki hainakiba matay manawni makhoina machanapa Mahesh asibu yamna nganna paisa tanbagi hainabi paisa tanbagi nungaibase takpiki masimangna Maheshna college kana mahak sen paiba mi ma haibado oiraki mamagi mapagi tung induna mapana toroma thabak kaya asida mahaknasu tung inna chatlubuduna magi lambi chungkiduna paisa pairakpani adubu paisa pairakpatigidi mibu mini haduna khalaktaba mangonda tattana chenba horaki paisana ngamdaba leite paisana kudimak yagani habse mangonda ahanba oina masigi waklolase chenba horaki mamanaba singa punna matumdasu mamanaba singna magi matung kuin inai maramdi chaba thakpa tawbu kudimakta mana loina puthokpani aduga tung iliba mamanaba singase matam ayambada phagera pharoira Mahesh kidum harabadi Mahesh na puwangalabadi loina chummi khanjaba Mahesh na aranba thabak torbasu achumbani haduna puthokpa mamanaba khara yauri karigi khara chaba khara thakpa phangnabgi damakta Mahesh kidamakta makhoina tungda sumna phaigak phaina lebi Mahesh hariba nupa ase nishara yamna kana laichuba mi amadi oide adubu nakalamada mana laichuba lambi amadi lai karino haribada nupi anga mahangna paisa gi langda nupi angang singase yamna koirami masimangna paisa khara paijabaduna maram moraga lam khudimakta mana nupi thami nupi koi asumna yamna nungaina mase lerami mahangna apamba mana khoida jabal lam amadagi nupi leiba tarabadi ahmadagi ahanbu oina mauna sing natraga mamanaba sing tinanaba mamanaba sing punnaba honagani mamanaba sing aduga pullaga mamanaba sing aduga loinarba matungda magi apama sing amadi mana pamjariba kuningba sing ado koinaba honai makhan kyagi loksing sijinai makhan kyagi thorang kaya ama Maheshna silli mangondagi paisa satkiba paisa tingkiba thoini hena karimata khande mahangna tingkiba selsing adugi chap chap mahut lokhatkani habigi wakhlolama mangonda yamna phattaba tuga chaningai ko ebo wakhlolama di Mahesh da atumak chelari Mahesh na punkiba lamgi mamanabasing adugi machan nupi sing thokpuchi makhoi gi matengdagi Mahesh na khangnaki khangnaraba matungda mahakidi nupi sing adubu launbagi damakta nupi sing adubu magi nupi oinabagi damakta koi kibsunate matam kharagi chaktaba lakpani asumna chaktaramnaga mahakse adamuk chakki mahangna chaktarambasing amadi mahangna mafhum adudagi nubi sing ado hek lamrapka matamda mafhum adugi lekai adumaktadagi mamanabasing pullambasing ado Maheshna tamma lapthokiba amadi makhoiga pau suwa phonadabagi mong mataw ama Mahesh tarami mase Mahesh ki oina yamna kok leina sijinaba magi wakhaloni mamanabasing aduna nang handakti asomda lakte kaidore haduna kol torpa tarabasu thikagi thabak khara lei thabak khara silli aduni asini hajilaga Maheshe mafum madomda chattana bi yamna kanna honai asumna mafum khudingda mana asumna kok chana bise yamma toina tawi hojik phawbadi magi oina khudong thiba laktribani mahangna adumna koiram singadusu kayada panglibano paisa pai na khuli maran mathum lei habjuda pangtha duni yadan chatpa nupi kayam si yawribani makhoi ki hana nushinajaba nupa su leidibani adubu Maheshna pharabai khanba magi utchaiba magi paisa amadi khutki khusa khudungta sijiba khudok kaya adu ubada nupi singado ingau ngau thabra asumna Maheshna matam khara chaktaramnaga mahakidi aningba kharagi damakta koiramlaga adumak chakhibada nupi singado milu pirang ihoramba adum yawribani hanagi nupadasu hanjinnabusu ngamda hanagi nupadanasu warauba ahenna pambi nangdi nangi apamba lambi satkhro haduna nupa singa waraunabasu adumak thoktabanate thoklibani
ꯃꯍꯦꯁꯇꯤ ꯃꯉꯣꯟꯗ ꯑꯗꯨꯒꯨꯝꯕ ꯊꯣꯏꯅ ꯍꯦꯟꯅ ꯀꯔꯤꯃꯇ ꯈꯟꯗꯦ꯫ ꯑꯁꯨꯝꯅ ꯂꯝ ꯂꯝ ꯈꯨꯗꯤꯡꯗ ꯃꯥꯅ ꯀꯣꯏꯄꯥꯏ ꯄꯥꯏꯗꯨꯅ ꯆꯥꯛꯇꯥꯕꯁꯦ ꯑꯗꯨꯃꯛ ꯇꯧꯕꯅꯤ꯫ ꯃꯊꯪꯗꯗꯤ ꯀꯔꯤ ꯊꯕꯛꯃꯨꯛ ꯊꯣꯛꯂꯔꯤ꯫ ꯃꯁꯛ ꯃꯇꯧ ꯆꯪꯈꯣꯟꯅ ꯐꯖꯕꯤ ꯅꯨꯄꯤ ꯑꯃꯈꯛ ꯃꯍꯦꯁꯅ ꯊꯦꯡꯅꯈꯤ꯫ ꯃꯗꯨꯒꯤ ꯅꯨꯄꯤ ꯑꯗꯨ ꯎꯕꯗ ꯃꯍꯦꯁ ꯌꯥꯝꯅ ꯁꯥꯊꯤꯅ ꯉꯥꯎꯕ ꯍꯥꯏꯕꯗꯣ ꯑꯣꯏꯔꯝꯃꯤ꯫ ꯃꯍꯥꯛ ꯅꯨꯄꯤ ꯑꯁꯤ ꯈꯪꯅꯔꯒꯦ ꯍꯥꯏꯕꯒꯤ ꯋꯥꯈꯜꯗ ꯃꯉꯣꯟꯗ ꯆꯞꯅ ꯂꯦꯞꯈꯤ꯫ ꯃꯃꯥꯡꯗ ꯃꯥꯅ ꯄꯥꯟꯈꯤꯕ ꯐꯣꯔꯃꯨꯂꯥꯁꯤꯡ ꯑꯗꯨ ꯄꯥꯅꯅꯕ ꯂꯩꯀꯥꯏ ꯑꯗꯨꯃꯛꯇꯗꯒꯤ ꯃꯧꯁꯤꯡ ꯑꯃꯗꯤ ꯃꯃꯥꯟꯅꯕꯁꯤꯡ ꯄꯨꯟꯅꯅꯕ ꯂꯣꯏꯅꯅꯕ ꯃꯍꯦꯁꯅ ꯊꯧꯔꯥꯡ ꯇꯧꯔꯛꯄꯅꯤ꯫ ꯑꯁꯨꯝꯅ ꯃꯥꯒꯤ ꯃꯃꯥꯡꯒꯤ ꯐꯣꯔꯃꯨꯂꯥ ꯑꯗꯣ ꯆꯞ ꯆꯥꯅ ꯃꯥꯏ ꯄꯥꯛꯂꯔꯦ, ꯄꯨꯟꯕ ꯐꯪꯂꯔꯦ꯫ ꯃꯁꯤꯗꯒꯤ ꯃꯈꯣꯏꯒ ꯆꯥꯃꯤꯟ ꯊꯛꯃꯤꯟꯅꯕ ꯈꯔ ꯇꯧꯔꯕ ꯃꯇꯨꯡꯗ ꯅꯨꯄꯤ ꯑꯁꯤ ꯀꯣꯏꯅꯅꯕ ꯂꯝꯕꯤ ꯑꯃꯃꯨꯛ ꯃꯥꯅ ꯌꯥꯠꯄ ꯍꯧꯔꯛꯄꯅꯤ꯫ ꯃꯇꯝ ꯑꯁꯤꯗ ꯃꯍꯦꯁꯋꯔꯒ ꯄꯨꯜꯂꯤꯕ ꯃꯃꯥꯟꯅꯕ ꯑꯃꯅ ꯍꯥꯏ, ꯃꯔꯣ, ꯃꯁꯤꯒꯤ ꯅꯨꯄꯤꯁꯤꯃꯗꯤ ꯑꯁ ꯀꯔꯝꯅ ꯃꯇꯦꯡ ꯄꯥꯡꯒꯗꯕꯅꯣ ꯈꯪꯗꯦꯅꯦ꯫ ꯒ꯭ꯌꯥꯟꯁꯨ ꯌꯥꯝꯅ ꯇꯥꯕꯅꯤ, ꯑꯗꯨꯒ ꯃꯥꯒ ꯈꯪꯅꯔꯤꯕ ꯅꯨꯄꯥꯗꯨꯁꯨ ꯃꯔꯨꯞꯅ ꯍꯥꯏꯔꯤꯕ ꯈꯨꯟꯁꯤꯒꯗꯤ ꯃꯔꯨꯞꯈꯣꯏ ꯈꯨꯟꯗꯒꯤꯗꯤ ꯑꯣꯏꯗꯣꯏꯅꯤ꯫ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯃꯍꯦꯁꯅ ꯍꯥꯏ, ꯑꯩꯈꯣꯏ ꯈꯨꯟꯗꯒꯤ ꯅꯨꯄꯥ ꯑꯃ ꯈꯪꯅꯕ꯫ ꯀꯅꯥ? ꯅꯨꯄꯥꯗꯨꯅ ꯍꯥꯏ, ꯅꯨꯄꯥꯗꯨ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯃꯍꯩ ꯃꯁꯤꯡ ꯇꯝꯂꯒ ꯂꯩꯔꯤꯕꯅꯤ꯫ ꯑꯁꯣꯝꯗꯁꯨ ꯇꯣꯏꯅꯗꯤ ꯂꯥꯛꯄ ꯅꯠꯇꯦ, ꯃꯥꯁꯨ ꯌꯥꯝꯅꯗꯤ ꯐꯕꯅꯤ꯫ ꯑꯩꯈꯣꯏꯒꯁꯨ ꯑꯗꯨꯝ ꯀꯧꯅ ꯉꯥꯡꯅꯩ꯫ ꯅꯪꯅꯁꯨ ꯈꯪꯕ ꯌꯥꯏꯗ꯫ ꯃꯍꯦꯁꯅ ꯑꯗꯣ ꯃꯃꯤꯡ ꯃꯊꯥ ꯍꯥꯏꯔꯛꯎꯅꯦ꯫ ꯅꯨꯄꯥꯗꯨꯅ ꯍꯥꯏ, ꯄ꯭ꯔꯦꯝ ꯀꯧꯕꯅꯤ꯫ ꯄ꯭ꯔꯦꯝ? ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯀꯣꯂꯦꯖ ꯇꯝꯂꯤꯕꯅꯤ꯫ ꯃꯍꯦꯁ ꯄ꯭ꯔꯦꯝ ꯍꯥꯏꯕ ꯃꯇꯝꯗ ꯋꯥꯈꯜ ꯑꯁꯦ ꯅꯤꯡꯁꯤꯡꯂꯛꯏ꯫ ꯄ꯭ꯔꯦꯝ ꯍꯥꯏꯔꯤꯕꯁꯦ ꯑꯇꯩ ꯀꯅꯥꯁꯨ ꯅꯠꯇꯦ, ꯃꯍꯦꯁꯀꯁꯨ ꯄꯨꯜꯂꯝꯕ ꯃꯃꯥꯟꯅꯕꯅꯤ꯫ ꯑꯗꯨꯕꯨ ꯄ꯭ꯔꯦꯝꯅ ꯃꯍꯩ ꯃꯁꯤꯡ ꯇꯝꯂꯒ ꯑꯥꯗ ꯔꯦꯟꯇ ꯂꯩꯈꯤꯕ, ꯑꯗꯨꯒ ꯃꯍꯦꯁꯅ ꯑꯁꯣꯝꯗ ꯁꯦꯟ ꯇꯥꯟꯕꯒꯤ ꯂꯝꯕꯤꯗ ꯍꯦꯟꯅ ꯆꯪꯁꯤꯟꯈꯤꯕꯁꯤꯅ ꯃꯈꯣꯏ ꯑꯅꯤꯁꯦ ꯀꯌꯥ ꯀꯟꯅ ꯄꯨꯟꯗꯕꯅꯤ꯫ ꯃꯃꯥꯟꯅꯕꯗꯨꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯃꯍꯦꯁꯁꯦ ꯉꯥꯏꯍꯥꯛꯇꯪ ꯄꯥꯎꯈꯨꯝ ꯄꯤꯗꯨꯅ ꯇꯨꯃꯤꯟ ꯂꯩꯔꯝꯃꯤ꯫ ꯃꯃꯥꯟꯅꯕꯗꯨꯅ ꯍꯥꯏ, ꯃꯔꯣ, ꯃꯥ ꯅꯠꯇꯕ ꯑꯇꯣꯞꯄ ꯅꯨꯄꯤ ꯑꯃ ꯑꯣꯏꯅ ꯈꯪꯅꯒꯦꯔꯥ? ꯃꯔꯨꯞꯄꯨ ꯐꯠꯇꯦ ꯍꯥꯏꯕꯗꯤ ꯅꯠꯇꯕ, ꯃꯔꯨꯞꯈꯣꯏ ꯈꯨꯟꯗꯒꯤ ꯄ꯭ꯔꯦꯝꯅ ꯑꯗꯨꯝꯅ ꯈꯪꯅꯔꯒ ꯂꯩꯕꯅꯤꯅ ꯑꯩꯈꯣꯏꯅꯁꯨ ꯍꯦꯛ ꯃꯇꯦꯡ ꯄꯥꯡꯕꯗꯣ ꯅꯨꯡꯉꯥꯏꯇꯕ꯫ ꯑꯗꯨ ꯍꯣꯏ, ꯄ꯭ꯔꯦꯝꯒ ꯃꯔꯨꯞꯀ ꯌꯦꯡꯅꯔꯒꯕꯨꯗꯤ ꯃꯇꯤꯛ ꯆꯥꯕꯗꯤ ꯃꯔꯨꯞꯅ ꯌꯥꯝ ꯊꯤꯅ ꯍꯦꯜꯂꯦ꯫ ꯑꯗꯨꯕꯨ ꯅꯨꯄꯤꯁꯤꯗ ꯍꯥꯏꯔꯨꯕꯗ ꯌꯥꯔꯛꯀꯗ꯭ꯔꯥ ꯌꯥꯔꯛꯂꯣꯏꯗ꯭ꯔꯥ ꯃꯗꯨꯗꯤ ꯈꯪꯗꯦꯕꯣ꯫ ꯅꯨꯃꯤꯠꯁꯦ ꯃꯍꯦꯁ ꯄꯥꯎꯈꯨꯝ ꯄꯤꯔꯝꯗꯦ꯫ ꯃꯍꯥꯛꯁꯦ ꯀꯣꯟꯅ ꯈꯟꯅꯔꯁꯤ, ꯉꯁꯤꯒꯤꯗꯤ ꯃꯔꯨꯞꯁꯤꯡ ꯀꯥꯏꯅꯅꯕ ꯇꯧꯔꯁꯤ, ꯑꯩꯁꯨ ꯍꯜꯂꯒꯦ꯫ ꯑꯁꯦꯡꯕ ꯋꯥꯗꯨꯗꯤ ꯑꯩ ꯍꯌꯦꯡ ꯅꯈꯣꯏꯗ ꯍꯥꯏꯔꯒꯦ꯫ ꯑꯁꯨꯝꯅ ꯃꯍꯦꯁꯁꯦ ꯌꯨꯝꯂꯣꯝꯗ ꯂꯥꯛꯈꯤꯔꯝꯃꯤ꯫ ꯀꯥꯗ ꯂꯩꯕꯗ ꯃꯍꯦꯁ ꯋꯥꯈꯜ ꯌꯥꯝꯅ ꯈꯜꯂꯤ꯫ ꯃꯥꯅ ꯈꯨꯗꯥꯖꯔꯤꯕ ꯑꯃꯗꯤ ꯄ꯭ꯔꯦꯝꯒ ꯅꯨꯡꯁꯤꯅꯩ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯑꯁꯤ ꯃꯁꯛ ꯃꯇꯧ ꯌꯥꯝꯅ ꯐꯖꯩ, ꯆꯤꯡ ꯂꯦꯝꯃꯤ, ꯌꯦꯡꯕꯗ ꯑꯋꯥꯠꯄ ꯀꯔꯤꯝꯇ ꯂꯩꯇꯦ꯫ ꯃꯥꯒꯤ ꯃꯃꯤꯡ ꯄꯨꯔꯅꯤꯃꯥ ꯀꯧꯏ꯫ ꯄꯨꯔꯅꯤꯃꯥꯁꯦ ꯑꯃꯨꯛꯇꯪ ꯀꯣꯏꯔꯕꯗꯤ, ꯑꯃꯨꯛꯇꯪ ꯃꯥꯒ ꯎꯅꯔꯕꯗꯤ, ꯑꯃꯨꯛꯇꯪ ꯃꯥꯒ ꯐꯝꯃꯤꯟꯅꯔꯕꯗꯤ ꯍꯥꯏꯕꯒꯤ ꯋꯥꯈꯜꯅꯤ ꯑꯁꯣꯝꯗ ꯃꯍꯦꯁꯇ ꯈꯜꯂꯤꯕꯁꯦ꯫ ꯑꯍꯤꯡ ꯑꯁꯤꯃ ꯇꯨꯝꯊꯕ ꯁꯨꯡꯌꯥ ꯌꯥꯗꯕ ꯃꯈꯩ ꯋꯥꯈꯜ ꯑꯁꯤ ꯌꯥꯝꯅ ꯈꯟꯈꯤꯔꯝꯃꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯃꯥꯒꯤ ꯍꯩꯖꯕꯤ, ꯃꯥꯒꯤ ꯄꯥꯏꯔꯛꯀꯤ ꯂꯧꯁꯤꯡ ꯀꯌꯥ ꯑꯃ ꯁꯤꯖꯤꯟꯅꯗꯨꯅ ꯄꯨꯔꯅꯤꯃꯥ ꯑꯁꯦ ꯅꯝꯗꯅ ꯀꯣꯏꯅꯅꯕ ꯍꯣꯠꯅꯔꯛꯏ꯫ ꯀꯌꯥꯗ ꯐꯠꯇ꯭ꯔꯕ ꯋꯥꯈꯜꯂꯣꯟ ꯌꯦꯡꯉꯨ꯫ ꯃꯃꯥꯟꯅꯕ ꯄ꯭ꯔꯦꯝꯅ ꯀꯣꯏꯅꯩ ꯍꯥꯏꯕꯁꯦ ꯈꯪꯅ ꯈꯪꯅ ꯃꯍꯥꯛꯅ ꯈꯪꯗꯕ ꯁꯥꯕꯒꯤ ꯃꯇꯧ ꯑꯃꯗ ꯄ꯭ꯔꯦꯝꯅ ꯑꯥꯗ ꯔꯦꯟꯇ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯁꯤꯗ ꯑꯁꯣꯝꯗ ꯃꯍꯥꯛꯅ ꯂꯥꯛꯇꯨꯅ ꯂꯣꯟꯅ ꯂꯣꯟꯅ ꯂꯥꯡ ꯊꯥꯛꯄ ꯍꯧꯔꯛꯏ꯫ ꯄꯨꯔꯅꯤꯃꯥ ꯈꯣꯏꯒꯤ ꯂꯩꯀꯥꯏ ꯑꯗꯨꯒꯤ ꯃꯧꯁꯤꯡ ꯃꯥꯒ ꯄꯨꯜꯂꯛꯏ, ꯑꯗꯨꯒ ꯃꯃꯥꯟꯅꯕꯁꯤꯡ ꯑꯁꯤ ꯑꯗꯨꯝ ꯃꯥꯅ ꯆꯥꯛꯊꯥꯛ ꯄꯤꯔꯒ ꯅꯨꯄꯤꯁꯤꯕꯨ ꯅꯝꯗꯅ ꯍꯥꯏꯍꯟꯅꯕ ꯑꯃꯗꯤ ꯅꯨꯄꯤꯁꯤ ꯃꯉꯣꯟꯗ ꯌꯥꯔꯝꯗꯕꯗꯣ ꯌꯥꯍꯜꯂꯛꯅꯕ ꯊꯧꯔꯥꯡ ꯀꯌꯥ ꯑꯃ ꯑꯁꯣꯝꯗ ꯃꯍꯦꯁꯅ ꯁꯤꯟꯕ ꯍꯧꯔꯛꯏ꯫ ꯃꯉꯣꯟꯗ ꯋꯥꯔꯤ ꯁꯥꯔꯝꯕ ꯃꯃꯥꯟꯅꯕ ꯑꯗꯨꯗꯤ ꯄ꯭ꯔꯦꯝꯒꯁꯨ ꯃꯥꯒ ꯄꯨꯟꯕ ꯀꯧꯕꯅꯤꯅ ꯃꯁꯤꯒꯤ ꯊꯕꯛꯁꯤꯗꯤ ꯃꯍꯥꯛꯁꯦ ꯌꯥꯎꯅꯤꯡꯗꯦ, ꯃꯥꯗꯤ ꯃꯇꯦꯡ ꯄꯥꯡꯕꯗꯨ ꯀꯌꯥ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯗꯨꯅ ꯍꯥꯏ꯫ ꯑꯗꯨꯝꯅ ꯄ꯭ꯔꯦꯝꯒꯤꯗꯃꯛꯇ ꯋꯥ ꯈꯔ ꯉꯥꯡꯕꯒꯤꯗꯃꯛꯇ ꯍꯧꯖꯤꯛꯀꯤ ꯅꯨꯄꯥ ꯑꯁꯤ ꯅꯠꯇ ꯁꯥ ꯇꯧꯁꯤꯟꯅꯗꯨꯅ ꯃꯍꯦꯁꯅ ꯄꯨꯜꯂꯝꯗꯦ꯫ ꯑꯇꯣꯞꯄ ꯃꯥꯒꯤꯗꯃꯛꯇ ꯃꯇꯦꯡ ꯄꯥꯡꯕ ꯉꯝꯒꯗꯕ ꯃꯤꯁꯤꯡ ꯄꯨꯟꯕ ꯍꯧꯔꯛꯏ꯫ ꯅꯨꯄꯤꯁꯤꯡ ꯍꯥꯏꯔꯗꯣ, ꯃꯍꯧ ꯅꯍꯥꯁꯤꯡ ꯍꯥꯏꯔꯗꯣ, ꯃꯍꯦꯁꯀꯤ ꯑꯗꯨꯒꯨꯝꯕ ꯃꯥꯒꯤ ꯍꯤꯡꯂꯤꯕ ꯄꯨꯟꯁꯤ ꯃꯍꯤꯡ ꯑꯃꯗꯤ ꯃꯥꯒꯤ ꯑꯣꯏꯔꯤꯕ ꯃꯑꯣꯡ ꯃꯇꯧ ꯀꯌꯥ ꯑꯗꯨꯕꯨ ꯎꯕꯗ, ꯅꯪꯉꯣꯟꯗ ꯂꯩꯖꯔꯕꯗꯤ ꯄꯨꯔꯅꯤꯃꯥꯁꯦ ꯌꯥꯝꯅ ꯅꯨꯡꯉꯥꯏꯒꯅꯤ, ꯑꯩꯈꯣꯏꯅꯁꯨ ꯍꯥꯏꯒꯦ, ꯑꯩꯈꯣꯏꯅꯁꯨ ꯃꯇꯦꯡ ꯄꯥꯡꯒꯦ ꯍꯥꯏꯗꯨꯅ ꯃꯧ ꯅꯍꯥꯁꯤꯡ ꯑꯗꯨꯅ ꯉꯔꯪ ꯉꯔꯪ ꯇꯛꯇꯨꯅ ꯄꯨꯔꯅꯤꯃꯥꯗ ꯍꯥꯏꯕ ꯍꯧꯔꯛꯏ꯫ ꯑꯗꯨꯕꯨ ꯄꯨꯔꯅꯤꯃꯥ ꯁꯨꯡꯌꯥ ꯌꯥꯕ ꯀꯧꯕ ꯂꯩꯈꯤꯗꯦ꯫ ꯃꯍꯦꯁꯀꯤ ꯍꯤꯡꯂꯤꯕ ꯄꯨꯟꯁꯤ ꯃꯍꯤꯡ ꯃꯈꯣꯏꯗ ꯂꯩꯔꯕꯗꯤ ꯅꯀꯨꯠꯇ ꯍꯥꯝꯂꯒ ꯆꯥꯒꯅꯤ꯫ ꯌꯦꯡꯉꯨꯅꯦ, ꯃꯈꯨꯠ ꯈꯨꯠꯁꯥ ꯄꯔꯦꯡ ꯑꯗꯣ ꯈꯨꯗꯣꯞ ꯉꯥꯛꯇꯁꯨ ꯉꯥꯏ꯫ ꯂꯥꯛꯄ ꯃꯇꯝꯗꯁꯨ
ꯍꯧꯖꯤꯛꯀꯥꯟꯒꯤ ꯑꯩꯈꯣꯏꯒꯤ ꯗꯨꯀꯥꯟꯁꯤꯡꯗ ꯄꯣꯠ ꯂꯩꯕ ꯂꯥꯛꯂꯤꯕꯁꯤꯡ ꯄꯥꯈꯪ ꯃꯆꯥꯁꯤꯡ ꯑꯁꯤ ꯄꯩꯁꯥ ꯌꯥꯎꯕ ꯌꯥꯎꯗꯕꯩ ꯇꯧꯏ ꯏꯁ 500 ꯆꯠꯄꯤꯗꯣ ꯄꯟꯗꯅ ꯄꯨꯊꯣꯛꯂꯤꯕ ꯄꯨꯔꯅꯤꯃꯥ ꯅꯪ ꯋꯥꯈꯜ ꯃꯨꯟꯅ ꯈꯜꯂꯨꯅꯦ ꯑꯁ ꯃꯉꯣꯟꯗꯒ ꯂꯩꯖꯔꯕꯗꯤꯀꯣ ꯅꯪ ꯁꯥꯊꯤꯅ ꯅꯨꯡꯉꯥꯏꯅꯦ ꯑꯩꯈꯣꯏꯒꯤ ꯏꯅꯥꯎ ꯅꯨꯄꯤꯒꯨꯝꯕ ꯏꯆꯥ ꯅꯨꯄꯤꯒꯨꯝꯕ ꯂꯩꯔꯝꯕ ꯇꯥꯔꯕꯗꯤ ꯑꯩꯈꯣꯏꯗꯤ ꯄꯤꯅꯤꯌꯦ ꯂꯦꯞꯀꯠ ꯀꯠꯀꯅꯤ ꯍꯥꯏꯗꯨꯅ ꯄꯨꯔꯅꯤꯃꯥꯗ ꯋꯥꯈꯜꯂꯣꯟ ꯑꯁꯤ ꯍꯣꯡꯂꯛꯅꯕ ꯋꯥꯈꯜꯂꯣꯟ ꯑꯁꯤ ꯑꯣꯟꯅꯕ ꯌꯥꯝꯅ ꯇꯣꯏꯅ ꯋꯥ ꯍꯥꯏꯕ ꯍꯧꯔꯛꯏ ꯃꯇꯝ ꯈꯔ ꯄꯨꯔꯅꯤꯃꯥ ꯁꯨꯡꯌꯥ ꯌꯥꯕ ꯀꯧꯕ ꯂꯩꯈꯤꯗꯦ ꯑꯗꯨꯕꯨ ꯄꯥꯏꯔꯛꯀꯤ ꯂꯧꯁꯤꯡ ꯍꯦꯟꯅ ꯁꯤꯖꯤꯟꯅꯗꯨꯅ ꯃꯍꯦꯁꯅ ꯍꯧꯖꯤꯛꯀꯤ ꯃꯥꯒꯤꯗꯃꯛꯇ ꯄꯥꯎ ꯄꯤꯍꯜꯂꯤꯕ ꯃꯧꯅꯥꯁꯤꯡ ꯑꯁꯤꯒꯤꯗꯃꯛꯇ ꯃꯥꯅ ꯃꯇꯦꯡꯁꯤ ꯆꯥꯎꯅ ꯄꯥꯡꯁꯤꯜꯂꯝꯃꯤ ꯑꯁꯨꯝꯅ ꯃꯧꯅꯥꯁꯤꯡ ꯑꯁꯤꯒꯤ ꯃꯇꯦꯡꯁꯦ ꯃꯥꯅ ꯆꯥꯎꯅ ꯄꯥꯡꯂꯕꯅꯤꯅ ꯑꯁꯣꯝꯗꯗꯤ ꯃꯈꯣꯏꯗꯤ ꯄꯨꯔꯅꯤꯃꯥꯁꯨ ꯑꯃꯨꯛꯇꯪ ꯌꯥꯍꯜꯂꯒꯦ ꯑꯗꯨꯒ ꯃꯈꯣꯏꯒꯤꯁꯨ ꯑꯋꯥꯠ ꯑꯄꯥ ꯈꯨꯗꯣꯡꯆꯥꯕ ꯈꯔ ꯂꯧꯔꯒꯦ ꯍꯥꯏꯕꯁꯦ ꯃꯈꯣꯏꯒꯤ ꯄꯨꯛꯅꯤꯡꯗ ꯑꯗꯨꯃꯛ ꯂꯦꯞꯄ ꯂꯩꯇꯅ ꯆꯞꯌꯨꯡꯅ ꯈꯜꯂꯒ ꯂꯩꯔꯤꯕ ꯉꯥꯛꯇꯅꯤ ꯅꯣꯡꯃꯒꯤ ꯑꯁꯥꯎꯕ ꯅꯨꯃꯤꯠꯇ ꯄꯨꯔꯅꯤꯃꯥꯅ ꯍꯥꯏꯈꯤ ꯃꯤꯅ ꯄꯥꯝꯗ꯭ꯔꯦ ꯃꯤꯅ ꯌꯥꯗ꯭ꯔꯦ ꯍꯥꯏꯕꯗꯤ ꯀꯔꯤꯒꯤ ꯉꯔꯪ ꯉꯪꯂꯤꯕꯅꯣ ꯂꯩꯁꯥꯕꯤꯁꯦ ꯑꯩꯈꯣꯏ ꯈꯨꯜꯁꯤꯗ ꯏꯇꯣꯝꯇ ꯅꯠꯇꯦ ꯂꯩꯁꯥꯕꯤ ꯃꯌꯥꯝ ꯂꯩꯕꯅꯤ ꯃꯈꯣꯏꯗ ꯑꯌꯥꯕ ꯈꯜꯂꯒ ꯍꯥꯏꯕꯤꯔꯣ ꯅꯠꯇꯦ ꯅꯨꯄꯥꯗꯨꯒꯤ ꯅꯈꯣꯏꯕꯨ ꯈꯨꯗꯣꯡꯆꯥꯕ ꯀꯌꯥꯝ ꯂꯧꯔꯒꯦ ꯀꯔꯤꯒꯤꯅꯣ ꯅꯈꯣꯏꯅ ꯑꯇꯗꯥꯏꯗꯧꯅ ꯌꯥꯝꯅ ꯀꯟꯅ ꯉꯔꯪ ꯉꯪꯂꯤꯗꯨꯕꯣ ꯑꯩꯗꯣ ꯁꯨꯡꯌꯥ ꯌꯥꯔꯣꯏ ꯍꯥꯏꯗꯨꯅ ꯄꯨꯔꯅꯤꯃꯥꯒꯤ ꯑꯁꯥꯎꯕ ꯋꯥꯍꯩꯅ ꯍꯥꯏꯕ ꯍꯧꯔꯛꯏ ꯄꯨꯔꯅꯤꯃꯥ ꯁꯥꯎꯔꯦ ꯈꯪꯕꯗꯒꯤ ꯄꯨꯔꯅꯤꯃꯥꯗ ꯋꯥꯁꯦ ꯌꯥꯝꯅ ꯀꯟꯅ ꯍꯥꯏꯗ꯭ꯔꯦ ꯄꯨꯔꯅꯤꯃꯥꯒꯤ ꯌꯨꯝꯒꯤ ꯃꯤꯑꯣꯏꯁꯤꯡꯗ ꯑꯁꯨꯝꯅ ꯑꯐꯕ ꯅꯨꯄꯥꯁꯦ ꯈꯪꯅꯍꯟꯁꯤ ꯂꯦꯝꯅ ꯃꯥꯡꯍꯟꯒꯨꯝꯁꯤ ꯃꯁꯤꯒꯨꯝꯕ ꯑꯐꯕ ꯅꯨꯄꯥꯁꯤꯗꯤ ꯂꯣꯏꯅꯍꯟꯕꯅ ꯐꯒꯅꯤ ꯍꯥꯏꯗꯨꯅ ꯌꯨꯝꯒꯤ ꯃꯤꯁꯤꯡꯗ ꯑꯃꯨꯛ ꯂꯣꯟꯅ ꯋꯥꯔꯤ ꯁꯥꯕ ꯍꯧꯔꯛꯂꯦ ꯌꯨꯝꯒꯤ ꯃꯤꯁꯤꯡ ꯑꯗꯨꯁꯨ ꯑꯐꯕ ꯅꯨꯄꯥꯅꯤꯕꯨ ꯍꯥꯏꯔꯕꯗꯤ ꯃꯈꯣꯏꯁꯨ ꯐꯒꯗꯕꯩ ꯈꯜꯂꯕꯗꯤ ꯑꯗꯨꯃꯛ ꯌꯥꯅꯤꯡꯕ ꯍꯥꯏꯕꯁꯤꯗꯤ ꯃꯁꯥꯅ ꯇꯥꯕꯅꯤ ꯄꯨꯔꯅꯤꯃꯥ ꯑꯩꯈꯣꯏꯒꯤꯁꯨ ꯌꯥꯝꯅ ꯀꯟꯅ ꯅꯨꯡꯉꯥꯏꯕ ꯏꯃꯨꯡꯁꯨ ꯑꯣꯏꯗꯕꯅꯤ ꯑꯗꯨꯅ ꯑꯐꯕ ꯃꯤ ꯂꯩ ꯍꯥꯏꯔꯕꯗꯤ ꯃꯈꯣꯏꯁꯨ ꯌꯥꯅꯤꯡꯕ ꯍꯥꯏꯕꯁꯤꯗꯤ ꯃꯁꯥꯅ ꯇꯥꯕꯅꯤ ꯄꯨꯔꯅꯤꯃꯥꯒꯤ ꯃꯃꯥꯅ ꯄꯨꯔꯅꯤꯃꯥꯗ ꯂꯣꯟꯅ ꯀꯧꯁꯤꯜꯂꯒ ꯋꯥꯔꯤ ꯁꯥꯏ ꯄꯥꯎ ꯈꯔ ꯍꯥꯏꯔꯤꯕꯁꯤ ꯆꯨꯝꯕ꯭ꯔꯥ ꯅꯨꯄꯥꯗꯣ ꯌꯥꯝꯅ ꯐꯩ ꯍꯥꯏ ꯅꯪꯕꯨ ꯀꯔꯤ ꯈꯜꯂꯤꯕꯅꯣ ꯍꯥꯏꯗꯨꯅ ꯃꯃꯥ ꯃꯆꯥ ꯍꯥꯏꯕꯁꯤꯗꯤ ꯑꯗꯨꯃꯛ ꯄꯥꯎ ꯐꯥꯎꯅꯩ ꯃꯆꯥꯅꯨꯄꯤꯅ ꯇꯧꯕꯁꯨ ꯃꯃꯥꯅ ꯈꯪꯉꯤ ꯃꯃꯥꯅ ꯃꯆꯥꯅꯨꯄꯤꯒꯤꯗꯃꯛꯇ ꯐꯅꯕ ꯂꯥꯡꯉꯤ ꯍꯥꯏꯕꯁꯦ ꯂꯣꯏꯅ ꯈꯪꯅꯔꯤꯕ ꯉꯥꯛꯇꯅꯤ ꯑꯁꯨꯝꯅ ꯁꯥꯟꯅꯕꯗ ꯄꯨꯔꯅꯤꯃꯥꯅ ꯄꯩꯁꯥ ꯐꯅ ꯄꯥꯏꯔꯕꯁꯨ ꯏꯃꯥ ꯑꯩ ꯄꯥꯝꯗꯦ ꯑꯩꯕꯨ ꯅꯤꯡ ꯈꯔ ꯇꯝꯍꯟꯕꯤꯌꯨ ꯀꯩꯗꯧꯔꯒꯦ ꯑꯩꯅ ꯈꯪꯅꯔꯤꯕ ꯅꯨꯄꯥꯗꯨꯁꯨ ꯉꯁꯤꯃꯛꯀꯤꯗꯤ ꯊꯕꯛ ꯏꯪꯈꯥꯡ ꯇꯧꯗ꯭ꯔꯤ ꯃꯥꯗꯣ ꯌꯥꯝꯅ ꯆꯝꯕꯅꯤ ꯌꯥꯝꯅ ꯐꯕꯅꯤ ꯄꯩꯁꯥꯒꯤ ꯂꯥꯡ ꯊꯥꯛꯇꯨꯅ ꯑꯩꯕꯨ ꯅꯨꯡꯁꯤꯕꯒꯤ ꯏꯄꯥꯛꯒ ꯇꯧꯍꯟꯕꯗꯣ ꯏꯃꯥ ꯇꯧꯍꯟꯕꯤꯒꯅꯨ ꯑꯩ ꯉꯝꯃꯣꯏ ꯃꯗꯨꯒꯤ ꯋꯥꯔꯤꯗꯣ ꯑꯩꯉꯣꯟꯗ ꯁꯥꯕꯤꯔꯛꯀꯅꯨ ꯍꯥꯏꯗꯨꯅ ꯄꯨꯔꯅꯤꯃꯥꯅ ꯃꯃꯥꯗ ꯍꯥꯏ ꯃꯆꯥꯅꯨꯄꯤꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯃꯃꯥꯁꯨ ꯍꯥꯏꯐꯝ ꯈꯪꯈꯤꯗꯕꯅꯤ ꯑꯗꯨꯕꯨ ꯃꯈꯣꯏꯒꯤ ꯂꯩꯀꯥꯏꯒꯤ ꯃꯧꯁꯤꯡ ꯑꯗꯨꯗꯤ ꯃꯈꯣꯏꯗꯤ ꯍꯧꯖꯤꯛꯀꯤ ꯃꯍꯦꯁ ꯍꯥꯏꯔꯤꯕ ꯅꯨꯄꯥꯁꯤꯗꯒꯤ ꯄꯩꯁꯥ ꯈꯔ ꯂꯧꯊꯣꯛꯄ ꯂꯩꯕꯅꯤ나 ꯑꯗꯨꯃꯛ ꯌꯥꯅꯅꯕ ꯉꯝꯅꯅꯕ ꯃꯇꯦꯡꯁꯦ ꯄꯥꯡꯕ ꯍꯧꯖꯤꯜꯂꯛꯏ ꯅꯣꯡ ꯐꯥꯗꯣꯛꯁꯨ ꯂꯝꯕꯤ ꯂꯝꯈꯥꯡꯗ ꯊꯦꯡꯅꯕꯗ ꯃꯍꯦꯁꯅ ꯄꯨꯔꯅꯤꯃꯥꯕꯨ ꯑꯗꯨꯃꯛ ꯀꯧꯕ ꯍꯧꯔꯛꯏ ꯅꯛꯁꯤꯟꯅꯅꯕ ꯃꯥꯒ ꯋꯥꯔꯤ ꯇꯣꯏꯅ ꯁꯥꯟꯅꯅꯕ ꯃꯍꯦꯁꯅ ꯊꯧꯔꯥꯡ ꯀꯌꯥ ꯑꯃ ꯇꯠꯇꯅ ꯁꯤꯟꯕ ꯍꯧꯔꯛꯂꯤꯕꯅꯤ ꯑꯗꯨꯕꯨ ꯄꯨꯔꯅꯤꯃꯥꯅꯗꯤ ꯃꯥꯒ ꯋꯥꯔꯤ ꯁꯥꯟꯅꯕ ꯀꯌꯥ ꯄꯥꯝꯈꯤꯗꯦ ꯃꯥꯒ ꯅꯛꯁꯤꯟꯅꯕꯁꯨ ꯌꯥꯝꯅ ꯀꯟꯅ ꯄꯥꯝꯈꯤꯗꯕꯅꯤ ꯃꯊꯪ ꯅꯨꯃꯤꯠ ꯅꯤꯅꯤ ꯍꯨꯝꯅꯤꯒꯤ ꯃꯇꯨꯡꯗꯁꯨ ꯃꯈꯣꯏ ꯃꯧ ꯑꯅꯤꯈꯛ ꯄꯨꯔꯅꯤꯃꯥꯒꯤ ꯌꯨꯝꯗ ꯄꯨꯔꯅꯤꯃꯥ ꯎꯅꯕ ꯂꯥꯛꯏ ꯄꯨꯔꯅꯤꯃꯥꯗꯣ ꯃꯈꯣꯏ ꯑꯅꯤꯕꯨ ꯎꯕꯗ ꯌꯥꯝꯅ ꯁꯥꯎꯅꯤꯡꯂꯝꯃꯤ ꯊꯣꯔꯛꯇꯨꯅ ꯑꯁꯥꯎꯕꯒꯤ ꯋꯥꯍꯩꯗ ꯅꯈꯣꯏꯕꯨ ꯊꯕꯛ ꯂꯩꯇꯕ꯭ꯔꯥ ꯀꯔꯤꯒꯤꯅꯣ ꯃꯤꯅ ꯄꯥꯝꯗꯦ ꯈꯜꯂꯕꯗꯤ ꯅꯈꯣꯏꯅ ꯇꯨꯡ ꯀꯨꯏꯅ ꯏꯜꯂꯤꯗꯨꯕ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯧ ꯑꯅꯤꯁꯤꯅ ꯉꯁꯤꯗꯤ ꯊꯣꯍꯠ ꯅꯧꯔꯗꯨꯅ ꯋꯥ ꯍꯥꯏꯔꯛꯏ ꯅꯪꯅ ꯍꯥꯏꯕꯗꯣ ꯑꯩꯈꯣꯏ ꯌꯥꯔꯤꯁꯦ ꯅꯪꯉꯣꯟꯗꯁꯨ ꯃꯍꯦꯁ ꯍꯥꯏꯔꯤꯕ ꯅꯨꯄꯥꯗꯨ ꯈꯪꯅꯧ ꯀꯔꯤꯃꯠꯇ ꯍꯥꯏꯔꯔꯣꯏ ꯑꯗꯣ ꯃꯥꯒ ꯅꯪꯒ ꯐꯣꯟꯗ ꯑꯃꯨꯔꯛ ꯑꯅꯤꯔꯛꯇꯪꯗꯤ ꯋꯥꯔꯤ ꯁꯥꯎꯗꯨꯅ ꯄꯨꯔꯅꯤꯃꯥꯅ ꯉꯝꯂꯣꯏ ꯐꯅ ꯀꯟꯅ ꯍꯥꯏꯖꯕꯅꯤ ꯃꯧ ꯑꯅꯤꯗꯣ ꯇꯧꯁꯤꯟꯅꯗꯨꯅ ꯃꯄꯤ ꯐꯥꯎꯕ ꯇꯥꯁꯤꯟꯅꯗꯨꯅ ꯅꯪꯅ ꯋꯥꯔꯤ ꯁꯥꯗ꯭ꯔꯕꯗꯤ ꯑꯩꯈꯣꯏꯗꯣ ꯌꯥꯝꯅ ꯏꯀꯥꯏꯔꯅꯤ ꯁꯦ ꯅꯪ ꯀꯣꯏꯅꯔꯣꯏ ꯍꯥꯏꯕꯁꯨ ꯀꯣꯏꯅꯅꯣꯕ ꯋꯥꯔꯤꯗꯣ ꯑꯃꯨꯔꯛ ꯑꯅꯤꯔꯛꯇꯪ ꯁꯥꯟꯅꯧꯕ ꯃꯥꯗꯨ ꯌꯥꯝꯅ ꯐꯕꯅꯤ ꯅꯪꯉꯣꯟꯗ ꯑꯍꯦꯟꯕ ꯋꯥꯁꯨ ꯀꯔꯤꯃꯠꯇ ꯍꯥꯏꯔꯛꯀꯗꯕ ꯂꯩꯇꯦ ꯐꯣꯟꯗ ꯉꯥꯏꯍꯥꯛꯇꯪ ꯋꯥꯔꯤ ꯁꯥꯟꯅꯧꯕ ꯑꯃꯨꯛꯀ ꯁꯥꯟꯅꯧꯀꯣ ꯑꯩꯈꯣꯏ ꯐꯣꯟ ꯑꯃ ꯄꯨꯔꯛꯀꯦ ꯅꯪꯒꯤ ꯈꯪꯅꯖꯕ ꯅꯨꯄꯥ ꯄ꯭ꯔꯦꯝ ꯀꯧꯕ ꯅꯨꯄꯥ ꯑꯃ ꯂꯩ ꯍꯥꯏꯕꯗꯣ ꯑꯩꯈꯣꯏꯁꯨ ꯈꯪꯉꯦꯕ ꯑꯗꯣ ꯑꯩꯈꯣꯏ ꯇꯣꯉꯥꯟꯅ ꯐꯣꯟ ꯑꯃ ꯄꯤꯔꯛꯀꯦꯕ ꯂꯣꯟꯅ ꯐꯣꯟꯁꯤ ꯄꯥꯏꯔꯒ ꯅꯪꯒꯤ ꯍꯥꯏꯅꯤꯡꯕꯁꯤꯡꯗꯣ ꯃꯉꯣꯟꯗ ꯐꯖꯅ ꯍꯥꯏꯌꯣꯕ ꯑꯗꯣ ꯁꯥꯎꯔꯒꯗꯤ ꯍꯥꯏꯅꯣꯕ ꯅꯪꯒꯤ ꯑꯄꯥꯝ ꯄꯥꯝꯗꯁꯤꯡꯗꯣ ꯂꯣꯏꯅ ꯍꯥꯏꯈꯣꯕ ꯀꯣ ꯑꯁꯨꯝꯅ ꯃꯧ ꯅꯍꯥ ꯑꯅꯤꯗꯨꯅ ꯀꯞꯁꯤꯟꯅꯗꯨꯅ ꯉꯔꯪ ꯉꯪꯂꯒ ꯍꯥꯏꯕ ꯃꯇꯝꯗꯗꯤ ꯄꯨꯔꯅꯤꯃꯥꯁꯦ ꯃꯥꯁꯨ ꯅꯨꯄꯤ ꯀꯧꯕꯅꯤꯅ ꯋꯥꯈꯜꯂꯣꯟ ꯑꯁꯦ ꯈꯤꯇꯪ ꯊꯩꯗꯣꯛꯂꯒ ꯑꯩꯒꯤ ꯍꯥꯏꯅꯤꯡꯕꯁꯤꯡꯗꯣ ꯑꯩ ꯍꯥꯏꯈ꯭ꯔꯒꯦ
Ado matungdadi noina adum nang ngang ay nungaiteba. Asumna mauna ha aniduna Punimada phone mapirame. Numisigi numidangi matamni. Numidangi matam masida Premsu larik pabal or matungda maga Punimaga wari sanari. Wari khara sanam labatungdadi Punimase ngasagi asom nakana piralba phone asida Mahesh hariba nupasigi call lakpase Punimana urame. Masidagi Punimana hayengdo ay thaba mo chakadawsu leiba. Ngasidi ay karangana tumgeba nangsu potharo. Premdi Punimada fattaba wakal habado khankide. Punimana hariba wadu yai phajana potharo. Aisu larik ngaktang yalaga dumuk tumlagadabani. Phajana potharo ko. Prem phone thamkre. Mahaksu larik paraga lekre aduga asomnani kadi kandori. Masai piramba phone ado aduda lakliba Mahesh ki call ado Punimana paikhalli. Aduga makhoi ani wari sanai. Thot nauduna nupi ngang phajana sumatpa ngamba phajana themba haiba Mahesh ni. Punimana wa kaya ama mana haigi khalamba amadi maga premga khangnabagi maramda matangda wari li khalamba tarabasu Mahesh na thot nauna kena mongna mana ngalakhiwa nupi sumatpa ngamba wahai singasina numit asidi ma ngangba ngamkidre. Punimana harki khanba wahai singadugi mahangna Patpat harak tingda hana kaktatlaga. Aido nangati na bayano pambagine. Ay nangon na ihenba wasu thoy ni hana hayroida. Nang na engon na wakandula na kalamale. Yam na chama nangati na ba adum wari watay sana ba marup mapang na punmado ay na pambagi haybani. Aido yam patabati na tida. Ado marup way siba. Noy kula sige misingdi ay galoy na tinay ayama kang nabasu yamalay. Aduba nangdi yam chakthoi. Aido nangbu ubsu ngamdrabani yamni ikaibana. Nang ningonda ngangadaba haigadaba singadasu ay khangi. Adubu ay nangonda yamna chamna dum marup oina adum tinaba nong padok message thanaba aduga ngaktang orabasu call tonabado nangbu yam pamdabrane. Punima ngangasegi khalamba kayase numisigi onati makse ngangkidre. Mahaksu Mauna hani dugi mai yengboy kariyoy ay ngangaroy da habigi wakhalol lamada mahagna ay thabak dile adubu marak marakta ngangak sanasi haduna Punimana ayaba piki. Pambabu challabadi hippa channaba honar I habduni. Asumna nomani ni se message macha macha thanaba call macha macha tonaba kaya amadagi numit kharanigi matungdagidi Mahesh ki thot nauba magi nupi sumatpang ngamba wahi kaya sida Punimase Mahesh ko wari sanabada yama nungai ba habato orakhi. Premna makhoi kulasida toina lakdaba amadi Mahesh na asomda toina laktuna marak marakta icham chambagi matauda Punimaga thino matamda si kanoma chau natraga Punimagi thamoida ngaunaba man hena pamjanaba mongda Mahesh na tramnaba mong matau kaya sida Punimase Mahesh ko wari sanabada yama nungai ba maga unaningse adum tamna tana pharakhi. Mauna ani disu Punimagi hanak honaliba mong matawase khara khangi. Mauna ani duga Mahesh ku naba matamda Mahesh na hai aina hadai taima wari matang sana halu haina. Hojikti aiga wari sanabadagi mase khara kari mamai liraklamani. Adubu masida nate thabak tawgdaba yama leiri. Hojikti asitaima nakhoi kaimta waganuko nakhoi ga darka lebsing engonda haro. Mahesh ayama leiringai nakhoi kari wagadabano. Mahesh na asumna mi khudimak singase loina sumatlage magi apama khudimak singase phanglage habagi wakhalda thaurang kaya amsin khrabani. Punimaga magi nuksinariba nupa Premga numidangi wari sanabase hanadi karigumbada pung 13 makhaibu sanaba yarame. Adubu handakti numidangi matam khudingi ngasai Premga makhoini wari sanabagi matam ase ngasai Mahesh hariba nupa asina munnaba matam khudimak singase magi loin oina bhonarakpasina numidang hek yorakpaga makhoi enigi wari sanabagi tanjachi thukai duna phone amaduda he call tori adumna call lakpadagi Punimasu nangsu potharuko aisu potharagi haduna magi nuksinariba nupa Premase potha handuna mahangna asomda phone amada wari dum sanari. Premdi asomda laktabnina thoin hena masigi matangda maramda wakhalase thodona khaludabani.
ꯃꯩꯕꯨ ꯐꯤꯅ ꯀꯌꯥꯝ ꯀꯨꯏꯅ ꯀꯨꯞꯂꯒ ꯊꯝꯕ ꯉꯝꯒꯅꯤ ꯑꯗꯨꯒ ꯍꯨꯔꯥꯟꯕꯒꯤ ꯇꯔꯥꯅꯤ ꯃꯄꯨꯒꯤ ꯅꯣꯡꯃ ꯍꯥꯏꯕꯁꯤꯁꯨ ꯑꯗꯨꯃꯛ ꯁꯣꯏꯗ꯭ꯔꯕꯅꯤ ꯄ꯭ꯔꯦꯝ ꯄꯨꯔꯅꯤꯃꯥꯗ ꯊꯣꯏꯗꯣꯛꯅ ꯂꯥꯟꯈꯤꯕꯁꯨ ꯅꯠꯇꯦ ꯃꯍꯥꯛ ꯃꯍꯩ ꯃꯁꯤꯡ ꯇꯝꯗꯨꯅ ꯄꯨꯔꯅꯤꯃꯥ ꯃꯈꯣꯏ ꯑꯅꯤ ꯑꯁꯥꯃꯛ ꯂꯣꯏꯅꯅ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯃꯈꯣꯏ ꯑꯅꯤꯁꯦ ꯂꯣꯏꯅꯔꯛꯈꯤꯕꯅꯤ ꯅꯨꯡꯁꯤꯅꯔꯛꯈꯤꯕꯅꯤ ꯑꯗꯨꯕꯨ ꯃꯍꯦꯁ ꯍꯥꯏꯔꯤꯕ ꯅꯨꯄꯥꯁꯤꯅ ꯈꯪꯅ ꯈꯪꯅ ꯄ꯭ꯔꯦꯝ ꯍꯥꯏꯔꯤꯕ ꯅꯨꯄꯥꯁꯤꯁꯨ ꯃꯈꯣꯏ ꯈꯨꯜꯗꯒꯤꯅꯤ ꯍꯥꯏꯕꯁꯨ ꯈꯪꯅ ꯈꯪꯅ ꯃꯥꯅ ꯊꯥꯡꯒꯤꯜꯂꯕ ꯈꯣꯡꯊꯥꯡꯁꯤꯡ ꯑꯃꯗꯤ ꯃꯤ ꯀꯌꯥ ꯄꯨꯜꯂꯛꯄꯒꯤ ꯍꯧꯅꯕꯤ ꯃꯥꯒꯤ ꯂꯩꯊꯦꯛ ꯂꯩꯀꯣꯏ ꯃꯥꯒꯤ ꯅꯨꯡꯁꯤꯅꯕ ꯋꯥꯍꯩ ꯀꯌꯥ ꯑꯃ ꯍꯥꯏꯔꯒ ꯄꯨꯔꯅꯤꯃꯥ ꯑꯁꯤ ꯉꯁꯤꯗꯤ ꯋꯥꯈꯜꯂꯣꯟ ꯐꯅꯌꯥꯝꯅ ꯍꯣꯟꯈ꯭ꯔꯦ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯗ ꯄ꯭ꯔꯦꯝ ꯑꯃꯗꯤ ꯄꯨꯔꯅꯤꯃꯥ ꯋꯥꯔꯤ ꯁꯥꯟꯅꯔꯝꯕꯒꯤ ꯃꯇꯝ ꯑꯁꯤ ꯐꯥꯎꯕꯗ ꯃꯍꯦꯁꯅ ꯊꯨꯒꯥꯏꯕ ꯍꯧꯔꯛꯂꯕꯅꯤ ꯍꯧꯖꯤꯛꯇꯤ ꯅꯣꯡ ꯐꯥꯗꯣꯛ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯗ ꯄ꯭ꯔꯦꯝꯅ ꯀꯣꯜ ꯇꯧꯕꯗ ꯄꯨꯔꯅꯤꯃꯥ ꯀꯣꯜ ꯄꯥꯏꯔꯛꯈꯤꯗꯕ ꯌꯥꯎꯏ ꯅꯣꯡꯉꯥꯜꯂꯒ ꯀꯣꯜ ꯕꯦꯛ ꯇꯧꯕꯤꯗꯨꯅ ꯉꯔꯥꯡꯗꯣ ꯑꯩ ꯑꯁꯤ ꯇꯧꯕꯅꯤ ꯑꯁꯤ ꯇꯧꯕꯅꯤ ꯍꯥꯏꯗꯨꯅ ꯑꯣꯏꯗꯕ ꯀꯌꯥ ꯑꯃ ꯄꯨꯔꯅꯤꯃꯥ ꯉꯥꯡꯕ ꯍꯧꯔꯛꯏ ꯄꯨꯔꯅꯤꯃꯥꯒ ꯃꯍꯦꯁꯀ ꯅꯨꯡꯁꯤꯅꯕ ꯀꯣꯏꯅꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈ꯭ꯔꯦ ꯄꯩꯁꯥꯅ ꯉꯝꯗꯕ ꯂꯩꯇꯦ ꯍꯥꯏꯔꯤꯕꯁꯤ ꯆꯨꯝꯒꯗꯣꯔꯤꯕ꯭ꯔꯥ ꯄꯩꯁꯥ ꯄꯥꯏꯕ ꯏꯅꯥꯛ ꯈꯨꯟꯕ ꯑꯃꯗꯤ ꯎꯠ ꯆꯥꯏꯕ ꯉꯝꯕ ꯃꯍꯦꯁꯀꯤ ꯃꯑꯣꯡ ꯃꯇꯧ ꯀꯌꯥ ꯑꯁꯤꯗ ꯄꯨꯔꯅꯤꯃꯥꯁꯤ ꯃꯉꯣꯟꯗ ꯉꯥꯎꯔꯕ꯭ꯔꯥ ꯄꯨꯔꯅꯤꯃꯥ ꯑꯃꯗꯤ ꯃꯍꯦꯁ ꯀꯣꯏꯅꯗꯦ ꯍꯥꯏꯔꯝꯕꯗꯒꯤ ꯍꯧꯖꯤꯛꯇꯤ ꯀꯣꯏꯅꯕ ꯅꯨꯡꯁꯤꯅꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈ꯭ꯔꯦ ꯄ꯭ꯔꯦꯝꯅ ꯍꯟꯗꯛ ꯄꯨꯔꯅꯤꯃꯥꯒꯤ ꯍꯣꯠꯅꯂꯤꯕꯁꯤꯗ ꯇꯞꯅ ꯇꯞꯅ ꯊꯤꯒꯠꯂꯛꯄ ꯃꯇꯝꯗ ꯈꯪꯕ ꯉꯝꯈꯤ ꯃꯍꯥꯛꯇꯣ ꯑꯇꯣꯞꯄ ꯅꯨꯄꯥ ꯈꯪꯅꯔꯦ ꯍꯥꯏꯕꯁꯤ ꯑꯇꯣꯞꯄ ꯅꯨꯄꯥꯗꯨꯅ ꯀꯅꯥꯅꯣ ꯍꯥꯏꯗꯨꯅ ꯌꯦꯡꯂꯨꯕ ꯃꯇꯝꯗꯗꯤ ꯃꯥꯒ ꯍꯥꯟꯅ ꯄꯨꯜꯂꯝꯕ ꯃꯍꯦꯁ ꯍꯥꯏꯔꯤꯕ ꯅꯨꯄꯥꯗꯨ ꯑꯣꯏꯔꯝꯃꯤ ꯃꯍꯦꯁꯀ ꯃꯈꯣꯏ ꯑꯅꯤ ꯈꯪꯅꯔꯦ ꯍꯥꯏꯕꯒꯤ ꯄꯥꯎ ꯇꯥꯕꯗ ꯄ꯭ꯔꯦꯝ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯋꯥꯈꯜ ꯌꯥꯝꯅ ꯅꯨꯡꯉꯥꯏꯈꯤꯗꯦ ꯄꯨꯔꯅꯤꯃꯥꯒ ꯎꯅꯅꯕ ꯄꯨꯔꯅꯤꯃꯥꯒ ꯋꯥꯔꯤ ꯁꯥꯟꯅꯅꯕ ꯇꯥꯟꯖꯥ ꯂꯧꯈꯤ ꯎꯅꯕꯁꯨ ꯎꯅꯈꯤ ꯎꯅꯕ ꯃꯇꯝꯗ ꯄꯨꯔꯅꯤꯃꯥꯗ ꯃꯥꯅ ꯋꯥꯔꯧꯅ ꯁꯥꯎꯅ ꯋꯥ ꯍꯥꯏꯈꯤ ꯄꯨꯔꯅꯤꯃꯥꯅ ꯋꯥ ꯂꯣꯠꯇꯨꯅ ꯈꯪꯅꯕ ꯅꯠꯇꯦ ꯆꯨꯝꯅ ꯇꯤꯟꯅꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏ ꯑꯗꯨꯕꯨ ꯄ꯭ꯔꯦꯝꯒ ꯊꯃꯣꯏꯅ ꯁꯨꯡꯌꯥ ꯌꯥꯈꯤꯗꯦ ꯆꯨꯝꯅ ꯇꯤꯟꯅꯕ ꯅꯠꯇꯦ ꯑꯩ ꯃꯁꯤꯒꯤ ꯃꯔꯝꯗ ꯑꯆꯨꯝꯕꯁꯤꯡ ꯑꯗꯨ ꯈꯪꯂꯕ ꯇꯨꯡꯗ ꯅꯉꯣꯟꯗ ꯍꯥꯏꯕꯅꯤ ꯅꯪꯅ ꯑꯁꯨꯝꯅ ꯋꯥꯈꯜ ꯍꯣꯡꯂꯛꯀꯅꯤ ꯍꯥꯏꯕꯗꯤ ꯑꯩ ꯍꯥꯏꯕꯁꯨ ꯉꯝꯈꯤꯗꯦ ꯊꯥꯖꯕꯁꯨ ꯉꯝꯈꯤꯗꯦ ꯑꯩꯗꯤ ꯍꯧꯖꯤꯛꯃꯛꯀꯤꯗꯤ ꯀꯣꯂꯦꯖ ꯇꯝꯂꯤ ꯑꯩ ꯃꯇꯤꯛꯁꯨ ꯆꯥꯗꯦ ꯑꯗꯨꯒ ꯃꯍꯦꯁꯀ ꯑꯩꯒ ꯌꯦꯡꯅꯕ ꯃꯇꯝꯗꯁꯨ ꯌꯥꯝꯅ ꯈꯦꯠꯅꯩ ꯃꯍꯦꯁꯇꯤ ꯀꯔꯤꯃꯠꯇ ꯋꯥꯠꯇꯦ ꯏꯅꯥꯛ ꯈꯨꯟꯕ ꯏꯃꯨꯡꯒꯤ ꯃꯆꯥꯅꯤ ꯃꯥ ꯃꯁꯥꯁꯨ ꯁꯦꯟ ꯇꯥꯜꯂꯕꯅꯤ ꯄꯩꯁꯥ ꯊꯣꯛꯂꯕꯅꯤ ꯃꯁꯤꯒꯨꯝꯕ ꯑꯍꯣꯡꯕ ꯀꯌꯥ ꯑꯁꯤ ꯎꯕꯗ ꯑꯃꯗꯤ ꯃꯥꯒꯤ ꯆꯥꯎꯈꯠꯄꯁꯤ ꯎꯕꯗ ꯅꯪꯅ ꯋꯥꯈꯜ ꯍꯣꯡꯕꯅꯤ ꯈꯪꯉꯤ ꯑꯗꯨꯕꯨ ꯑꯩꯅ ꯍꯥꯏꯔꯝꯕꯗ ꯋꯥꯗꯤ ꯅꯨꯡꯁꯤꯕꯗꯤ ꯅꯨꯡꯁꯤꯌꯨ ꯈꯪꯅꯕꯗꯤ ꯈꯪꯅꯧ ꯑꯗꯨꯕꯨ ꯑꯩꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯕꯤꯕ ꯑꯩꯕꯨ ꯂꯧꯒꯦ ꯈꯟꯅ ꯀꯣꯏꯔꯛꯄ ꯅꯨꯄꯥꯗꯤ ꯌꯥꯝꯅ ꯇꯥꯡꯕꯅꯤꯀꯣ ꯉꯥꯛꯇꯪꯒꯤ ꯁꯛꯇꯥꯕ ꯂꯥꯛꯄ ꯅꯨꯄꯥꯅ ꯍꯦꯟꯅ ꯃꯁꯤꯡ ꯌꯥꯝꯕꯅꯤ ꯃꯗꯣ ꯅꯪ ꯈꯪꯅ ꯆꯠꯂꯨ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯄꯨꯔꯅꯤꯃꯥꯗ ꯄꯔꯋꯥꯟ ꯄꯟꯊꯩ ꯇꯧꯗꯨꯅ ꯋꯥ ꯍꯥꯏꯔꯛꯏ ꯄ꯭ꯔꯦꯝꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯄꯨꯔꯅꯤꯃꯥ ꯁꯥꯎꯒꯠꯂꯛꯇꯨꯅ ꯍꯥꯏ ꯑꯣ ꯅꯪꯅ ꯍꯥꯏꯔꯤꯁꯤꯅꯗꯤ ꯑꯩꯁꯦ ꯑꯍꯦꯟꯕꯗ ꯌꯥꯝꯅ ꯄꯥꯝꯕꯤ ꯑꯗꯨꯒ ꯏꯁꯥꯅ ꯏꯁꯥꯒꯤ ꯃꯃꯜꯕꯨ ꯀꯔꯤꯃꯠꯇ ꯂꯩꯍꯟꯖꯗꯕꯤ ꯅꯨꯄꯤꯅꯤ ꯁꯤꯅꯤꯅꯦ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯄ꯭ꯔꯦꯝꯅ ꯍꯥꯏ ꯑꯩ ꯑꯗꯨꯃꯛꯇꯤ ꯍꯥꯏꯗꯦ ꯑꯗꯨꯕꯨ ꯅꯪ ꯀꯣꯟꯅ ꯈꯪꯂꯛꯀꯅꯤ ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯃꯍꯦꯁꯀ ꯑꯩꯒꯁꯦ ꯄꯤꯛꯂꯤꯉꯩꯒꯤ ꯏꯃꯥꯟꯅꯕꯅꯤ ꯑꯩꯈꯣꯏ ꯑꯅꯤ ꯌꯥꯝꯅ ꯀꯨꯏꯅ ꯄꯨꯜꯂꯝꯃꯤ ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩꯈꯣꯏ ꯑꯅꯤ ꯂꯥꯞꯅꯈꯤꯕꯅꯤ ꯈꯨꯜ ꯑꯃꯗꯒꯤꯅꯤ ꯃꯁꯤꯗ ꯅꯪꯅ ꯇꯧꯔꯤꯕ ꯊꯕꯛ ꯑꯁꯤꯗ ꯑꯩꯈꯣꯏ ꯃꯁꯦꯟꯒꯤ ꯃꯔꯛꯇ ꯀꯔꯤ ꯋꯥꯈꯜ ꯐꯥꯎꯅꯔꯝꯒꯅꯤ ꯍꯥꯏꯕꯗꯨꯁꯨ ꯅꯪ ꯅꯁꯥꯅ ꯈꯪꯒꯗꯕꯅꯤ ꯑꯩ ꯅꯪꯒꯤ ꯑꯄꯥꯝꯕꯗꯨ ꯋꯥꯗꯤ ꯍꯥꯏꯔꯣꯏ ꯅꯪ ꯋꯥꯈꯜ ꯃꯨꯟꯅ ꯈꯟꯊꯧ ꯑꯁꯨꯝꯅ ꯈꯔ ꯋꯥꯔꯧꯕꯒꯤ ꯃꯇꯧꯗ ꯄ꯭ꯔꯦꯝꯅ ꯄꯨꯔꯅꯤꯃꯥꯗ ꯋꯥ ꯍꯥꯏ ꯃꯇꯝ ꯀꯨꯏꯅ ꯅꯨꯡꯁꯤꯅꯔꯛꯄ ꯀꯧꯕꯅꯤꯅ ꯄ꯭ꯔꯦꯝꯅ ꯑꯗꯨꯝ ꯅꯨꯡꯉꯥꯏꯇꯕ ꯋꯥꯔꯧꯕꯁꯤꯗ ꯌꯨꯝꯗ ꯍꯟꯈ꯭ꯔꯕ ꯇꯨꯡꯗ ꯄꯨꯔꯅꯤꯃꯥꯅ ꯀꯣꯜ ꯇꯧꯗꯨꯅ ꯄ꯭ꯔꯦꯝꯕꯨ ꯊꯦꯝꯃꯤ ꯄ꯭ꯔꯦꯝꯗꯤ ꯋꯥꯔꯧꯕ ꯅꯨꯡꯉꯥꯏꯇꯕꯁꯤꯡ ꯑꯗꯨꯅ ꯍꯟꯗꯛꯇꯤ ꯃꯈꯣꯏ ꯑꯅꯤꯁꯦ ꯃꯔꯩ ꯇꯣꯏꯅ ꯌꯦꯠꯅꯩ ꯃꯔꯩ ꯇꯣꯏꯅ ꯌꯦꯠꯅꯕꯁꯤꯅ ꯄꯨꯔꯅꯤꯃꯥꯁꯨ ꯄ꯭ꯔꯦꯝꯗ ꯀꯣꯜ ꯇꯧꯗꯨꯅ ꯋꯥ ꯍꯥꯏꯕꯁꯦ ꯍꯥꯏꯐꯝ ꯈꯪꯗ꯭ꯔꯦ ꯀꯣꯜ ꯇꯧꯔꯨꯕ ꯈꯨꯗꯤꯡꯒꯤ ꯑꯁꯥꯎꯕ ꯋꯥꯍꯩ ꯉꯥꯛꯇꯅꯤ ꯑꯗꯨꯝ ꯍꯥꯏꯔꯛꯂꯤꯕ ꯃꯁꯤꯗꯒꯤ ꯃꯥꯁꯤ ꯇꯧꯐꯝ ꯈꯪꯗ꯭ꯔꯦ ꯅꯥꯀꯜ ꯑꯃꯗꯒꯤ ꯐꯣꯟ ꯑꯃꯗ ꯀꯣꯜ ꯇꯧꯔꯛꯂꯤꯕ ꯃꯍꯦꯁꯇꯤ ꯀꯔꯤ ꯀꯝꯗꯧꯔꯤ ꯄꯨꯔꯅꯤꯃꯥꯗ ꯁꯨꯡꯁꯥꯎ ꯁꯥꯎꯗꯦ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯅꯨꯄꯤ ꯁꯨꯝꯍꯠꯄ ꯉꯝꯕ ꯋꯥꯍꯩ ꯋꯥꯇꯥ ꯀꯌꯥ ꯑꯃꯗ ꯃꯍꯥꯛꯅ ꯆꯥꯎꯈꯠꯄ ꯅꯨꯡꯉꯥꯏꯕꯒꯤ ꯋꯥꯔꯤ ꯉꯥꯛꯇꯅꯤ ꯃꯍꯥꯛꯅ ꯄꯨꯔꯅꯤꯃꯥꯗ ꯁꯥꯔꯤꯕ ꯄꯨꯔꯅꯤꯃꯥꯁꯨ ꯍꯟꯗꯛ ꯃꯔꯛꯁꯦ ꯃꯊꯥ ꯈꯔ ꯁꯥꯕꯅꯤ ꯄ꯭ꯔꯦꯝꯅ ꯁꯥꯎꯕ ꯀꯌꯥ ꯑꯁꯤ ꯇꯧꯐꯝ ꯈꯪꯗꯕꯅꯤ ꯑꯗꯨꯕꯨ ꯑꯁꯣꯝ ꯅꯥꯀꯟꯗꯅ ꯍꯔꯥꯎ ꯇꯌꯥꯝꯕꯒꯤ ꯅꯨꯡꯉꯥꯏꯕꯒꯤ ꯋꯥꯔꯤ ꯉꯥꯛꯇ ꯃꯍꯦꯁꯅ ꯁꯨꯝ ꯁꯥꯕꯁꯤꯗ ꯃꯍꯥꯛꯁꯦ ꯃꯍꯦꯁꯀ ꯋꯥꯔꯤ ꯁꯥꯟꯅꯕꯁꯤꯗ ꯑꯋꯥꯕ ꯈꯨꯗꯤꯡꯃꯛꯁꯤꯡꯗꯤ ꯃꯥꯅ ꯀꯥꯎꯍꯟꯕ ꯉꯝꯃꯤ ꯃꯍꯥꯛꯇꯤ ꯑꯩꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯈꯟꯕꯤꯕ ꯃꯥꯜꯂꯤ ꯍꯥꯏꯕꯁꯦ ꯄꯨꯔꯅꯤꯃꯥꯒꯤ ꯋꯥꯈꯜꯗ ꯈꯟꯕ ꯍꯧꯔꯛꯏ ꯃꯍꯦꯁꯅ ꯄꯥꯝꯂꯤꯕꯁꯤꯁꯨ ꯑꯁꯤꯒꯨꯝꯕ ꯇꯥꯟꯖꯥ ꯑꯁꯤꯒꯨꯝꯕ ꯃꯇꯝ ꯑꯁꯤꯅꯤ ꯃꯍꯥꯛꯅ ꯃꯇꯧ ꯀꯔꯝ ꯇꯧꯅ ꯄꯨꯔꯅꯤꯃꯥꯁꯦ ꯑꯩꯉꯣꯟꯗ ꯉꯥꯎꯍꯟꯒꯗꯒꯦ ꯑꯩꯉꯣꯟꯗ ꯂꯨꯞꯍꯟꯒꯗꯒꯦ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇꯒꯤ ꯀꯣꯜ ꯑꯁꯦ ꯄꯥꯏꯅꯤꯡꯗꯅꯕ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇꯒ
wari sananindanaba thorang asini mana honarliba ngamsu ngamba horakki Purnima gi mamana su Mahese yamna phaba mini haduna mabu pamjaba nuksibase oikrabani masidiki Mahesna thorang amaga muk sinba hori hojikti mana haibda taragani mana haibda yaragani habigi tanjaji khalaba matamda Purnima da mana khare khare kek tawduna wa haiba hori nangna phona ni paiduna nupa amadana ama hai tawbado ai wakhal yam nungaiti nangi lepkadaba amada lebu chatkadaba amada chatluga haduna tawsinaduna magi thamoi yengthoki haduna Mahesna kak loduna wa haiba hori matamashida Purnima na hai ai maga pau kya phaunadre hojik nangju khangiduni matam ayamada aise nanga wari sari basini haduna hai matam asida Mahesna kari haigi haba matam asida adudi nangi phone amado pairurano songi phone sin dum pairadana Purnima na hai adudi nungaite imanabi sing amasu pau phonabadi asongi number sini aduna asi sum pai ga haduna hai Mahesna hai o amadana nupa ama adudi pamde phare adu waragana nangi phone amado adu tamo pairo aduga asongi phone se pairano amagi phone do oina aise adum call tro lage adumna harakpada Purnima se kumbam khangde ama phone di maga prem ga pau phone bani masida Mahes ka wari sanaba tarabadi soidan ki waiting generakani Purnima khanpham khangde adubu Mahesna maga thokpa ngamnaba ngarang ngangduna mana thorang kaya masindan hojikti prem ga pau phone riba number asida Mahesu call to silak horakki prem amadi Purnima phana sauna khiba tarabasu Purnima na prem mudi adum nuksibadi phawe handak prem ni isau langba kaya asida kumbam khangdabani adubu mana thangluba aronba aranba lambi duna oiribani habdudi Purnima masaju khangjabana mana prem da kannabudi waraude numidangi matamda mukhe ani wari khara adum sanai adubu hanagum phajana sanabadi oidabani makhoina asuna sanaringai matam asida Mahesna call to silapudagidi hojikti Purnima se Mahesta ki habado uraklabani prem gori sanaramase aduni asini karimata haramda makai phone se phat thamki aduga Maheska makhoi ani wari sanaki prem na mukana call to silakam matamdadi busy hadana dum laiki waiting su thalamne mataw wasida prem wakhal yam nungai kide hanjin yamato na toki adubu busy habse adu laiki thenglaba pung 12 makhai barogi matam phawbada asum laiki bani asumna numit marini mangani se numidang hanga wari sanamlabasu asumna busy se toina lepada prem yawna charing lamme aingonda nam thak toba aingonda na chin thiba hadana mase yawna warorame Purnima de asomda phagi degi sumnakhina khibadana Mahes to pungau ngaukhre Mahes ki chinbanda khoi taiba wahi kaya asida madi lekthakrabani mama khoisu Mahes hadana shonkrabani mama nasu Mahes oina leiro habase aduma hairabani lekai gi mau ani hana mateng palambado titi Purnima ga yam nakshinakri Mahes nasu matam ayamda paisa pirapa khangde posai kayam leiraga pirapa khangde Purnima gi wakhlolase pungsum krabani Mahes na tawriba sigumnadi prem na ngasimak tawbusu ngamde adabu tawriba kudimak singasidi lang thakibani ngasidi Purnima gi matam do lakare Mahes na asiguma tanja asingairakpani mahangna haiba kudimakta loini yaraka matam asingairaga nongmadi Mahes ki apama kudimak singado Purnima dagi laukre Purnima numit ado yamna kapki Mahes na khoi pu wahi kaya amgulena Purnima bu thiamki ai nang lawduine ibani luhongduine adubu ai gi janupi amakle madu hana luhongkige ma luhongbodo adu matang ngayo ai nang si tori bu thaba sidi nangdo ai gi na habu khangnaba amadi nangsu kanagum amta wakhal choidana batawbani ai nangidamukta lepli ai nangidamukta leiri haduna Mahesna Purnima bu thiamdana wa yamna haiki matam masukina nusinarapada nongmata minna phaw hangana yengkide maga prem loinaba matamdadi adu Mahesna ngasi Purnima da magi apama khudimusing ado laukre masigi matung tarakpada wari adum khara sanarabasu Mahese Purnima da achhaubagi wa ngang bhori khambanbagi wa haiba hori
ꯀꯔꯤꯒꯨꯝꯕꯗꯅ ꯃꯍꯥꯛꯀ ꯄ꯭ꯔꯦꯝꯒ ꯋꯥꯏꯇꯤꯡ ꯂꯩꯔꯝꯕ ꯇꯥꯔꯕꯁꯨ ꯈꯠꯅꯕꯒꯤ ꯃꯇꯧ ꯑꯃ ꯃꯍꯦꯁ ꯑꯃꯗꯤ ꯄꯨꯔꯅꯤꯃꯥ ꯍꯧꯔꯛꯏ꯫ ꯃꯍꯦꯁꯅ ꯃꯥꯅ ꯈꯨꯗꯨꯝ ꯆꯜꯂꯕꯅꯤꯅ ꯍꯧꯖꯤꯛꯇꯤ ꯀꯅꯥꯝꯇꯒ ꯋꯥꯔꯤ ꯁꯥꯟꯅꯕ ꯌꯥꯔꯣꯏ, ꯀꯅꯥꯝꯇꯒꯤ ꯋꯥꯏꯇꯤꯡ ꯂꯩꯕ ꯌꯥꯔꯣꯏ ꯍꯥꯏꯗꯨꯅ ꯃꯥꯅ ꯑꯀꯟꯕ ꯋꯥ ꯀꯌꯥ ꯑꯃ ꯄꯨꯔꯅꯤꯃꯥꯗ ꯍꯥꯏꯕ ꯍꯧꯔꯛꯏ꯫ ꯃꯁꯤꯃꯛꯀꯤ ꯑꯀꯤꯕ ꯀꯌꯥ ꯑꯁꯤꯅ ꯄꯨꯔꯅꯤꯃꯥ ꯍꯧꯖꯤꯛꯇꯤ ꯄ꯭ꯔꯦꯝꯒ ꯋꯥꯔꯤ ꯁꯥꯟꯅꯕ ꯃꯥꯁꯦ ꯀꯤꯔꯝꯃꯤ꯫ ꯃꯍꯦꯁꯅ ꯃꯥꯕꯨ ꯈꯨꯗꯨꯝ ꯆꯟꯈꯤꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯍꯦꯁꯅ ꯃꯥꯕꯨ ꯋꯥꯔꯧꯈꯤꯅꯤ, ꯃꯍꯦꯁꯅ ꯃꯥꯕꯨ ꯁꯥꯎꯈꯤꯅꯤ ꯍꯥꯏꯕꯁꯤꯒꯤ ꯑꯀꯤꯕ ꯀꯌꯥ ꯑꯁꯤꯅ ꯄ꯭ꯔꯦꯝꯒꯤ ꯐꯣꯟ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯁꯨꯃꯛ ꯄꯥꯏꯗꯕ ꯍꯧꯔꯛꯏ꯫ ꯄꯨꯔꯅꯤꯃꯥ ꯑꯃꯗꯤ ꯃꯍꯦꯁ ꯃꯔꯛ ꯃꯔꯛꯇ ꯎꯅꯩ꯫ ꯃꯍꯦꯁꯇꯤ ꯄꯨꯔꯅꯤꯃꯥꯁꯤ ꯃꯥꯒꯤ ꯄꯣꯊꯥꯐꯝ ꯑꯣꯏꯅ ꯑꯗꯨꯃꯛ ꯈꯟꯈ꯭ꯔꯦ꯫ ꯄꯨꯔꯅꯤꯃꯥꯁꯨ ꯃꯍꯦꯁꯅ ꯊꯦꯝ ꯊꯜꯂꯝꯕꯁꯦ ꯑꯗꯨꯃꯛ ꯌꯥꯔꯦ꯫ ꯌꯨꯝꯒꯤ ꯑꯍꯜꯁꯤꯡ ꯂꯣꯏꯅ ꯈꯪꯅꯔꯒ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤ ꯂꯨꯍꯣꯡꯂꯕ ꯇꯨꯡꯗ ꯑꯩꯒ ꯃꯥꯒ ꯂꯨꯍꯣꯡꯗꯣꯏꯅꯤ ꯍꯥꯏꯗꯨꯅ ꯄꯨꯔꯅꯤꯃꯥꯒꯤ ꯌꯨꯝꯗꯁꯨ ꯄꯩꯁꯥ ꯀꯌꯥ ꯃꯇꯦꯡ ꯄꯥꯡꯗꯨꯅ ꯁꯦꯜ ꯀꯌꯥ ꯊꯥꯗꯔꯒ ꯃꯍꯦꯁꯅ ꯑꯁꯨꯝꯅ ꯂꯥꯡ ꯊꯥꯛꯇꯨꯅ ꯅꯨꯡꯉꯥꯏꯅ ꯂꯩꯔꯔꯤ꯫ ꯍꯧꯖꯤꯛꯇꯤ ꯄ꯭ꯔꯦꯝ ꯑꯃꯗꯤ ꯄꯨꯔꯅꯤꯃꯥ ꯄꯥꯎ ꯐꯥꯎꯅꯈꯤꯗ꯭ꯔꯦ꯫ ꯄꯨꯔꯅꯤꯃꯥꯁꯨ ꯃꯥꯒꯤꯁꯨ ꯑꯐꯕ ꯑꯆꯨꯝꯕ ꯂꯝꯕꯤ ꯑꯃ ꯆꯠꯆꯈ꯭ꯔꯁꯅꯨ, ꯑꯩ ꯍꯧꯖꯤꯛꯇꯤ ꯃꯍꯦꯁꯇꯨꯅ ꯂꯩꯔꯒꯦ, ꯃꯍꯦꯁꯀꯤ ꯃꯇꯨꯡ ꯏꯜꯂꯒꯦ ꯍꯥꯏꯗꯨꯅ ꯄꯨꯔꯅꯤꯃꯥ ꯈꯜꯂꯛꯄꯅꯤ꯫ ꯑꯗꯨꯕꯨ ꯀꯣꯟꯅ ꯊꯪꯗ ꯃꯃꯥꯟꯅꯕꯤꯁꯤꯡꯒꯤ ꯈꯨꯠꯊꯥꯡꯗꯒꯤ ꯄꯨꯔꯅꯤꯃꯥꯗ ꯄꯥꯎ ꯖꯥꯠ ꯇꯝꯕ ꯍꯧꯔꯛꯈꯤ꯫ ꯅꯪꯒ ꯈꯪꯅꯔꯤꯕ ꯃꯍꯦꯁꯁꯦ, ꯃꯥꯁꯦ ꯂꯩꯀꯥꯏ ꯂꯩꯀꯥꯏ ꯈꯨꯗꯤꯡꯃꯛꯇ ꯅꯨꯄꯤ ꯌꯥꯝꯅ ꯊꯝꯃꯤ, ꯅꯨꯄꯤ ꯌꯥꯝꯅ ꯀꯣꯏ ꯍꯥꯏꯗꯨꯅ ꯄꯥꯎ ꯍꯥꯏꯅꯦ꯫ ꯈꯪꯗꯦ, ꯅꯍꯥꯟ ꯑꯃꯨꯛꯁꯨ ꯀꯥꯔꯗ ꯅꯨꯄꯤ ꯑꯃ ꯄꯨꯔꯒ ꯆꯠꯂꯤꯁꯨ ꯍꯥꯏ꯫ ꯃꯥꯁꯦ ꯃꯧꯒꯁꯨ ꯌꯥꯝ ꯀꯣꯏꯅꯕ ꯃꯥꯜꯂꯦ, ꯃꯧꯒꯁꯨ ꯌꯥꯝꯅ ꯃꯔꯤ ꯂꯩꯅꯕ ꯃꯥꯜꯂꯤ ꯍꯥꯏꯗꯨꯅ ꯃꯃꯥꯟꯅꯕꯤꯁꯤꯡꯅ ꯄꯨꯔꯅꯤꯃꯥꯗ ꯋꯥ ꯍꯥꯏꯕ ꯍꯧꯔꯛꯈꯤ꯫ ꯄꯨꯔꯅꯤꯃꯥ ꯃꯗꯨꯒꯤ ꯋꯥꯗꯨ ꯍꯥꯏꯔꯛꯄ, ꯃꯗꯨꯒꯤ ꯋꯥꯗꯨ ꯇꯥꯕ ꯃꯇꯝꯗ ꯌꯥꯝꯅ ꯁꯥꯎꯅꯤꯡꯂꯝꯃꯤ꯫ ꯃꯍꯦꯁꯇ ꯃꯥꯅ ꯋꯥꯔꯤ ꯁꯥꯏ꯫ ꯃꯤꯅ ꯄꯥꯎ ꯖꯥꯠ ꯇꯝꯃꯛꯏ, ꯅꯪ ꯑꯗꯨꯒꯨꯝꯕ ꯑꯔꯥꯟꯕ ꯂꯝꯕꯤ ꯇꯧꯕ꯭ꯔꯥ, ꯑꯗꯨꯒꯨꯝꯕ ꯑꯔꯥꯟꯕ ꯂꯝꯕꯤꯗ ꯈꯣꯡ ꯊꯥꯡꯕ꯭ꯔꯥ ꯍꯥꯏ꯫ ꯃꯇꯝ ꯑꯁꯤꯗ ꯃꯍꯦꯁꯅ ꯁꯥꯎꯗꯨꯅ ꯑꯀꯟꯕ ꯋꯥ ꯍꯥꯏꯔꯛꯏ꯫ ꯃꯤꯅ ꯉꯥꯡꯕ ꯂꯧꯔꯗꯤ ꯏꯕꯥꯅꯤ ꯃꯇꯧ ꯀꯔꯝ ꯂꯣꯏꯅꯕ ꯌꯥꯒꯗꯧꯔꯤꯒꯦ? ꯅꯠꯇꯦ, ꯑꯩ ꯅꯉꯣꯟꯗ ꯀꯣꯜ ꯁꯨꯝ ꯇꯧꯔꯛꯂꯤ, ꯑꯩꯒꯤ ꯋꯥꯈꯜꯂꯣꯟ ꯈꯪꯗꯕ ꯅꯪꯕꯨ ꯀꯔꯝꯕ ꯂꯣꯏꯅꯗꯣꯏꯅꯣ ꯀꯥ ꯍꯥꯏꯗꯨꯅ ꯃꯍꯦꯁꯅ ꯐꯔꯦ, ꯑꯩꯗꯤ ꯃꯧꯒꯁꯨ ꯂꯣꯏꯅꯕꯅꯤ, ꯅꯨꯄꯤ ꯑꯃꯁꯨ ꯆꯒꯠ ꯆꯒꯠ ꯇꯧꯕꯅꯤ, ꯅꯨꯄꯤ ꯀꯌꯥ ꯑꯩꯅ ꯁꯥꯟꯅꯄ ꯑꯗꯨꯝ ꯈꯟꯕꯅꯤ, ꯑꯩ ꯊꯝꯕꯒꯦ ꯀꯥ ꯍꯥꯏꯗꯨꯅ ꯃꯍꯦꯁꯅ ꯁꯥꯎꯗꯨꯅ ꯐꯣꯟ ꯊꯝꯕ ꯍꯧꯈꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯄꯨꯔꯅꯤꯃꯥꯅ ꯀꯣꯜ ꯀꯌꯥꯔꯛ ꯇꯧꯔꯛꯈꯤ꯫ ꯃꯍꯦꯁ ꯐꯣꯟ ꯄꯥꯏꯈꯤꯗꯦ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯐꯥꯎꯕꯗ ꯀꯣꯜ ꯑꯁꯦ ꯃꯁꯤꯡ ꯈꯪꯗꯅ ꯇꯧꯔꯛꯄꯗ ꯃꯍꯦꯁꯅ ꯀꯣꯜ ꯄꯥꯏꯔꯛꯈꯤ꯫ ꯀꯩꯅꯣ ꯍꯥꯏꯌꯣ꯫ ꯄꯨꯔꯅꯤꯃꯥꯅ ꯍꯥꯏ, ꯅꯉꯣꯟꯗ ꯁꯥꯎꯒꯅꯣ, ꯅꯉꯣꯟꯗ ꯁꯥꯎꯒꯅꯣ, ꯑꯩꯗꯣ ꯇꯧꯐꯝ ꯈꯪꯗꯕꯗꯒꯤ ꯍꯥꯏꯕꯅꯤ, ꯑꯩ ꯅꯪꯗꯤ ꯌꯥꯝ ꯅꯨꯡꯁꯤ, ꯑꯩ ꯅꯪꯕꯨ ꯎꯅꯅꯤꯡꯉꯤ ꯍꯥꯏꯗꯨꯅ ꯍꯥꯏ꯫ ꯅꯨꯃꯤꯗꯥꯡ ꯑꯁꯤꯗꯁꯨ ꯃꯍꯦꯁꯄꯨ ꯄꯨꯔꯅꯤꯃꯥꯅ ꯀꯧꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯈꯣꯏ ꯑꯅꯤ ꯎꯅꯈꯤ, ꯊꯦꯡꯅꯈꯤ꯫ ꯍꯧꯖꯤꯛꯇꯤ ꯌꯨꯝ ꯄꯥꯟꯃꯤꯟꯅꯔꯒ ꯂꯩꯕ ꯃꯇꯩ ꯃꯅꯥꯎ ꯑꯃꯒꯤ ꯃꯑꯣꯡꯗ ꯃꯈꯣꯏꯅꯤꯁꯦ ꯑꯗꯨꯝ ꯇꯧꯔꯕꯅꯤ꯫ ꯑꯗꯨꯒ ꯃꯆꯟꯅꯨꯄꯤ ꯂꯨꯍꯣꯡꯕꯒꯤ ꯃꯇꯝ ꯑꯁꯤꯅꯤ ꯄꯨꯔꯅꯤꯃꯥꯅ ꯃꯍꯦꯁꯇꯒꯤ ꯉꯥꯏꯔꯤꯕ꯫ ꯏꯆꯝ ꯆꯝꯅ ꯏꯉꯥꯎ ꯉꯥꯎꯅ ꯂꯩꯔꯝꯕ ꯅꯨꯄꯤ ꯑꯁꯦ ꯍꯧꯖꯤꯛꯇꯤ ꯇꯣꯉꯥꯟꯕ ꯑꯍꯣꯡꯕ ꯑꯃꯁꯨ ꯑꯗꯨꯃꯛ ꯑꯣꯏꯔꯛꯂꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯍꯦꯁꯀꯤ ꯋꯥꯈꯜꯂꯣꯟ ꯈꯪꯗꯕꯗꯒꯤ ꯃꯥꯅ ꯑꯁꯨꯝꯅ ꯇꯧꯔꯕꯅꯤ꯫ ꯃꯍꯦꯁꯇꯤ ꯇꯁꯦꯡꯅꯃꯛ ꯆꯥꯛꯇꯥꯕ ꯂꯥꯛꯄꯅꯤ ꯍꯥꯏꯕꯗꯨꯅꯤ꯫ ꯄꯨꯔꯅꯤꯃꯥꯁꯤ ꯃꯥꯅ ꯂꯧꯒꯦ ꯍꯥꯏꯕꯒꯤ ꯋꯥꯈꯜꯂꯣꯟꯁꯨ ꯈꯟꯗꯕꯅꯤ꯫ ꯑꯁꯨꯝꯅ ꯃꯔꯛ ꯃꯔꯛꯇ ꯁꯥꯎꯁꯤꯟꯅꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯄꯥꯎ ꯐꯥꯎꯅꯕꯁꯦ ꯇꯞꯅ ꯇꯞꯅ ꯂꯥꯞꯊꯣꯛꯅꯅꯕ ꯍꯣꯠꯅꯔꯛꯏ꯫ ꯍꯟꯗꯛ ꯃꯇꯝ ꯈꯔ ꯄꯨꯔꯅꯤꯃꯥ ꯑꯃꯗꯤ ꯃꯍꯦꯁ ꯄꯥꯎ ꯐꯥꯎꯅꯈꯤꯗꯦ꯫ ꯄꯨꯔꯅꯤꯃꯥ ꯇꯧꯐꯝ ꯈꯪꯗꯦ꯫ ꯃꯇꯝ ꯑꯃꯒꯤ ꯃꯥꯒꯤ ꯅꯨꯡꯁꯤꯕ ꯄ꯭ꯔꯦꯝꯁꯤ ꯅꯤꯡꯁꯤꯡꯂꯛꯄꯅ ꯉꯥꯏꯍꯥꯛꯇꯪ ꯑꯣꯏꯔꯁꯨ ꯈꯣꯟꯖꯦꯜ ꯇꯥꯒꯦ ꯍꯥꯏꯗꯨꯅ ꯄ꯭ꯔꯦꯝꯗ ꯀꯣꯜ ꯇꯧꯔꯛꯏ꯫ ꯄ꯭ꯔꯦꯝꯗꯤ ꯄꯨꯔꯅꯤꯃꯥꯒꯤ ꯀꯣꯜ ꯂꯥꯛꯄꯗ ꯏꯆꯝ ꯆꯝꯅ ꯐꯣꯟ ꯑꯗꯣ ꯍꯦꯛ ꯄꯥꯏꯈꯠꯂꯤ, ꯋꯥꯔꯤ ꯉꯥꯏꯍꯥꯛ ꯁꯥꯟꯅꯩ꯫ ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯔꯤꯉꯩ ꯃꯇꯝ ꯑꯁꯤꯗꯅꯤ ꯃꯍꯦꯁꯁꯦ ꯏꯊꯥ ꯊꯥꯖꯗꯅ ꯄꯨꯔꯅꯤꯃꯥ ꯈꯣꯏꯗ ꯂꯥꯛꯈꯤ꯫ ꯍꯧꯖꯤꯛꯇꯤ ꯃꯥꯁꯤ ꯄꯨꯔꯅꯤꯃꯥ ꯈꯣꯏꯗ ꯄꯪꯆꯪꯗ ꯆꯪꯂꯕꯅꯤ꯫ ꯄꯨꯔꯅꯤꯃꯥꯅ ꯐꯣꯟꯗ ꯋꯥꯔꯤ ꯁꯥꯟꯅꯔꯝꯕꯗꯨꯗ ꯃꯍꯦꯁꯅ ꯂꯣꯟꯅ ꯆꯪꯂꯛꯇꯨꯅ ꯀꯅꯥꯒ ꯋꯥꯔꯤ ꯁꯥꯔꯤꯕꯅꯣ ꯍꯥꯏꯕꯁꯨ ꯍꯪꯗꯅ ꯐꯣꯟꯗꯨ ꯃꯨꯠꯈꯤꯔꯝꯃꯤ꯫ ꯃꯇꯝ ꯑꯁꯤꯗ ꯄ꯭ꯔꯦꯝꯒ ꯋꯥꯔꯤ ꯁꯥꯟꯅꯔꯝꯕꯗꯣ ꯃꯥꯅ ꯎꯔꯝꯃꯤ꯫ ꯃꯗꯨ ꯎꯕꯗꯒꯤ ꯈꯨꯗꯣꯡꯆꯥꯕ ꯇꯥꯟꯖꯥ ꯑꯁꯤ ꯂꯧꯗꯨꯅ ꯃꯍꯦꯁ ꯄꯨꯔꯅꯤꯃꯥꯕꯨ ꯌꯥꯝꯅ ꯁꯥꯎꯅ ꯑꯃꯗꯤ ꯃꯥꯒꯤ ꯐꯣꯟꯗꯨ ꯐꯥꯎꯕ ꯐꯛꯂꯥꯡ ꯑꯗꯨꯝꯕ ꯊꯥꯗꯨꯅ ꯊꯨꯒꯥꯏꯔꯝꯂꯒ ꯃꯍꯦꯁ ꯆꯠꯈꯤꯔꯝꯃꯤ꯫ ꯄꯨꯔꯅꯤꯃꯥ ꯇꯧꯐꯝ ꯈꯪꯈꯤꯗꯦ꯫ ꯑꯇꯣꯞꯄ ꯐꯣꯟꯗꯒꯤ ꯃꯍꯦꯁꯇ ꯀꯣꯜ ꯇꯧꯗꯨꯅ ꯃꯍꯦꯁꯄꯨ ꯊꯦꯝꯅꯕ ꯍꯣꯠꯅꯔꯛꯈꯤ꯫ ꯃꯍꯦꯁꯇꯤ ꯑꯁꯦꯡꯕ ꯇꯥꯟꯖꯥ ꯉꯥꯏꯔꯤꯕꯅꯤ, ꯑꯔꯣꯟꯕ ꯇꯥꯟꯖꯥ ꯉꯥꯏꯔꯤꯕꯅꯤ꯫ ꯃꯍꯦꯁ ꯄꯨꯔꯅꯤꯃꯥ ꯈꯣꯏ ꯂꯩꯀꯥꯏꯗ ꯄꯥꯛ ꯄꯥꯛ ꯂꯥꯛꯇꯦ꯫ ꯃꯃꯥ ꯈꯣꯏ ꯑꯃꯗꯤ ꯄꯨꯔꯅꯤꯃꯥꯒꯤꯗꯃꯛꯇ ꯃꯇꯦꯡ ꯄꯥꯡꯂꯤꯕꯤ ꯃꯧ ꯑꯅꯤꯗꯨꯒꯤ ꯃꯇꯦꯡꯗ ꯋꯥꯔꯤ ꯁꯥꯅꯕ ꯍꯣꯠꯅꯔꯕꯁꯨ ꯃꯍꯦꯁꯅ ꯉꯝꯕ ꯁꯥꯗꯨꯅ, ꯃꯥꯅ ꯑꯆꯨꯝꯕ ꯁꯥꯗꯨꯅ ꯑꯩꯅ ꯃꯥꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤ, ꯃꯥꯒꯤꯗꯃꯛꯇ ꯈꯜꯂꯤ, ꯑꯗꯨꯒ ꯃꯥꯗꯣ ꯄꯨꯛꯆꯦꯜ ꯂꯦꯞꯇꯦꯒ ꯍꯥꯏꯗꯨꯅ ꯃꯍꯦꯁꯅ ꯑꯆꯨꯝꯕ ꯁꯥꯗꯨꯅ ꯋꯥ ꯉꯥꯡꯕ ꯍꯧꯔꯛꯏ꯫ ꯑꯗꯨꯒ ꯃꯍꯥꯛꯇꯤ ꯑꯇꯣꯞꯄ ꯂꯩꯀꯥꯏꯗ, ꯑꯇꯣꯞꯄ ꯈꯨꯜꯗ ꯑꯃꯨꯛ ꯂꯩꯁꯥꯕꯤꯁꯤꯡ ꯃꯧꯁꯤꯡ ꯑꯃꯨꯛ ꯆꯥꯛꯇꯥꯗꯨꯅ ꯀꯣꯏꯕ ꯍꯧꯔꯤꯕꯅꯤ꯫
ꯑꯗꯨꯕꯨ ꯃꯤꯑꯣꯏꯕ ꯍꯥꯏꯕꯁꯦ ꯍꯧꯖꯤꯛꯀꯤ ꯃꯇꯝꯗꯗꯤ ꯈꯨꯕꯥꯛ ꯈꯨꯅꯝ ꯑꯣꯏꯗ꯭ꯔꯕꯅꯤ ꯈꯨꯕꯥꯛ ꯈꯨꯆꯦꯞꯀꯤ ꯃꯇꯝ ꯍꯥꯏꯕꯗꯨꯅꯤ ꯄꯨꯔꯅꯤꯃꯥ ꯃꯥꯒꯤꯗꯃꯛꯇ ꯃꯩꯆꯥꯛ ꯀꯌꯥ ꯑꯃ ꯄꯨꯈꯤ ꯑꯗꯨꯒ ꯄ꯭ꯔꯦꯝꯒꯁꯨ ꯄꯥꯎ ꯐꯥꯎꯅꯕꯁꯨ ꯉꯝꯗ ꯃꯥꯗꯣ ꯌꯥꯝꯅ ꯆꯥꯛꯅ ꯂꯦꯟꯈꯤ ꯑꯗꯨꯕꯨ ꯃꯥꯁꯨ ꯉꯥꯏꯔꯦ ꯃꯆꯟꯅꯨꯄꯤꯗꯨꯅ ꯍꯦꯛ ꯂꯨꯍꯣꯡꯕꯒ ꯃꯥꯅ ꯑꯩꯕꯨ ꯂꯧꯕ ꯂꯥꯛꯇ꯭ꯔꯁꯨ ꯑꯩ ꯃꯥꯒꯤ ꯃꯌꯨꯝꯗ ꯂꯧꯕ ꯆꯠꯀꯅꯤ ꯍꯥꯏꯗꯨꯅ ꯄꯨꯔꯅꯤꯃꯥꯒꯤ ꯄꯨꯛꯅꯤꯡꯗ ꯆꯞꯅ ꯂꯦꯞꯈꯤ ꯃꯍꯦꯁꯅ ꯑꯁꯣꯝꯗ ꯑꯔꯥꯟꯕ ꯀꯌꯥ ꯇꯧꯔꯨꯕ ꯂꯩꯀꯥꯏ ꯂꯩꯀꯥꯏ ꯈꯨꯗꯤꯡꯗ ꯃꯥꯅ ꯆꯥꯛꯇꯥꯗꯨꯅ ꯑꯔꯥꯟꯕ ꯊꯕꯛꯇ ꯃꯥꯅ ꯈꯣꯡ ꯊꯥꯡꯖꯤꯜꯂꯨꯕꯁꯦ ꯀꯔꯤꯃꯇ ꯈꯪꯖꯗꯕꯤ ꯏꯆꯝ ꯆꯝꯖꯕꯤ ꯃꯥꯒꯤ ꯃꯆꯟꯅꯨꯄꯤꯗꯁꯨ ꯃꯤꯅ ꯁꯔꯥꯛ ꯇꯝꯕꯤꯈꯤ ꯑꯗꯨꯕꯨ ꯌꯦꯡꯉꯨ ꯃꯍꯦꯁꯅ ꯅꯨꯄꯤ ꯀꯌꯥ ꯑꯃꯗ ꯃꯥꯅ ꯁꯔꯥꯛ ꯇꯝꯂꯨꯕꯅ ꯀꯅꯥꯃꯠꯇꯅ ꯃꯉꯣꯟꯗꯁꯨ ꯋꯥ ꯍꯥꯏꯔꯛꯇꯦ ꯑꯗꯨꯒ ꯃꯥꯅ ꯃꯗꯨꯒꯤꯗꯃꯛꯇ ꯋꯥꯈꯜ ꯈꯟꯊꯔꯕꯁꯨ ꯇꯧꯗꯦ ꯃꯥꯒꯤ ꯃꯆꯟꯅꯨꯄꯤꯕꯨ ꯃꯤꯅ ꯁꯔꯥꯛ ꯇꯝꯕꯤꯔꯝꯂꯦ ꯃꯤꯅ ꯃꯥꯕꯨ ꯐꯥꯗꯨꯅ ꯏꯖꯠ ꯃꯥꯡꯍꯟꯕꯤꯔꯝꯂꯦ ꯍꯥꯏꯕꯒꯤ ꯄꯥꯎ ꯇꯥꯕꯗ ꯃꯍꯦꯁꯅ ꯀꯔꯤꯒꯤꯗꯃꯛ ꯁꯥꯎꯔꯤꯕ ꯃꯈꯣꯏꯒꯤ ꯏꯃꯨꯡꯒꯤ ꯃꯤꯁꯤꯡ ꯁꯥꯎꯕꯅ ꯃꯩ ꯍꯧꯈꯤ ꯁꯪꯒ ꯄꯪꯒ ꯌꯥꯝꯅ ꯂꯩꯕꯅꯤꯅ ꯅꯨꯄꯥꯗꯨꯕꯨ ꯄꯨꯊꯣꯛꯂꯒ ꯐꯥꯅꯕ ꯐꯨꯅꯕ ꯍꯥꯠꯅꯕ ꯃꯈꯣꯏꯅ ꯊꯧꯔꯥꯡ ꯇꯧꯔꯤ ꯃꯆꯟꯅꯨꯄꯤꯒꯤꯗꯃꯛꯇ ꯃꯈꯣꯏꯒꯤ ꯏꯃꯨꯡꯒꯤ ꯃꯤ ꯈꯨꯗꯤꯡꯃꯛ ꯄꯥꯝꯕꯣꯝ ꯊꯤꯡꯅꯔꯤ ꯑꯗꯨꯕꯨ ꯑꯇꯣꯞꯄ ꯂꯝꯒꯤ ꯃꯍꯦꯁꯅ ꯆꯥꯛꯇꯥꯔꯨꯕ ꯅꯨꯄꯤꯁꯤꯡ ꯑꯗꯨꯗꯤ ꯃꯈꯣꯏꯗꯤ ꯅꯨꯄꯤ ꯅꯠꯇꯕ꯭ꯔꯥ ꯃꯈꯣꯏꯒꯤꯗꯤ ꯃꯕꯨꯡ ꯃꯧꯄ꯭ꯋꯥ ꯂꯩꯇꯕ꯭ꯔꯥ ꯃꯥꯅ ꯇꯧꯔꯤꯕ ꯃꯥꯒꯤ ꯐꯠꯇꯕ ꯊꯕꯛ ꯀꯌꯥ ꯑꯗꯣ ꯃꯍꯥꯛꯇꯤ ꯃꯗꯨ ꯀꯔꯤꯃꯇ ꯈꯟꯊꯗꯕ꯭ꯔꯥ ꯃꯥꯒꯤ ꯏꯃꯨꯡꯗ ꯊꯧꯗꯣꯛ ꯑꯃꯒꯤꯗꯃꯛꯇꯗꯤ ꯃꯍꯥꯛ ꯃꯩ ꯍꯧꯅ ꯁꯥꯎꯔꯤ ꯂꯝ ꯀꯌꯥꯗ ꯃꯥꯅ ꯇꯧꯔꯤꯕ ꯊꯕꯛꯁꯤꯡ ꯑꯗꯨꯗꯤ ꯃꯍꯥꯛ ꯋꯥꯈꯜ ꯈꯟꯊꯕ ꯉꯝꯗꯕ꯭ꯔꯥ ꯃꯁꯤꯃꯁꯨ ꯋꯥꯍꯪ ꯑꯣꯏꯅ ꯃꯤꯌꯥꯝꯗ ꯍꯪꯅꯤꯡꯂꯦ ꯑꯁꯨꯝꯅ ꯃꯆꯟꯅꯨꯄꯤꯒꯤ ꯀꯦꯁ ꯑꯗꯣ ꯃꯈꯣꯏꯅ ꯄꯩꯁꯥ ꯄꯥꯏꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯆꯟꯅꯨꯄꯤꯕꯨ ꯐꯥꯕꯗ ꯌꯥꯎꯈꯤꯕꯁꯤꯡ ꯃꯈꯣꯏꯅ ꯐꯥꯕꯗꯤ ꯉꯝꯈꯤ ꯑꯗꯨꯒ ꯄꯨꯔꯅꯤꯃꯥꯒ ꯃꯥꯒꯁꯨ ꯀꯔꯤꯒꯨꯝꯕ ꯃꯔꯝ ꯑꯃ ꯅꯠꯇ꯭ꯔꯒ ꯃꯔꯝ ꯑꯃꯗꯒꯤ ꯑꯗꯨꯃꯛ ꯂꯥꯞꯅꯔꯒꯁꯨ ꯂꯩꯈꯤ ꯑꯁꯨꯝꯅ ꯄ꯭ꯔꯦꯝ ꯑꯃꯗꯤ ꯄꯨꯔꯅꯤꯃꯥꯒꯤ ꯏꯆꯝ ꯆꯝꯅ ꯂꯥꯛꯆꯕ ꯅꯨꯡꯁꯤꯕꯒꯤ ꯂꯝꯕꯤꯁꯨ ꯄꯨꯡꯀꯥꯏ ꯀꯥꯏꯈꯤ ꯃꯍꯦꯁ ꯀꯅꯥꯅꯣ ꯈꯪꯗꯅ ꯃꯥꯒꯤꯗꯃꯛꯇ ꯃꯇꯦꯡ ꯄꯥꯡꯕ ꯑꯃꯗꯤ ꯃꯥꯒꯤ ꯃꯇꯨꯡ ꯏꯜꯂꯒ ꯆꯠꯀꯦ ꯈꯜꯂꯨꯕ ꯄꯨꯔꯅꯤꯃꯥꯁꯨ ꯑꯋꯥꯕ ꯇꯥꯈꯤ ꯃꯁꯤꯅꯤ ꯍꯧꯖꯤꯛꯀꯤ ꯃꯇꯝꯗꯤ ꯈꯨꯕꯥꯛ ꯈꯨꯅꯝꯁꯨ ꯑꯣꯏꯗ꯭ꯔꯕꯅꯤ ꯈꯨꯕꯥꯛꯇꯒꯤ ꯈꯨꯆꯦꯞ ꯑꯅꯨ ꯐꯥꯎꯕ ꯅꯪꯗ꯭ꯔꯕꯅꯤ ꯍꯥꯏꯕꯗꯨꯅꯤ ꯃꯃꯥꯟꯅꯕ ꯇꯤꯟꯅꯔꯒ ꯃꯃꯥꯟꯅꯕꯅ ꯕꯦꯠꯀꯨꯝꯕ ꯄ꯭ꯔꯦꯝ ꯑꯃꯗꯤ ꯄꯨꯔꯅꯤꯃꯥꯒꯤ ꯋꯥꯔꯤ ꯃꯍꯦꯁꯅ ꯈꯪꯂꯤꯕꯅꯤ ꯑꯗꯨꯕꯨ ꯉꯝꯃꯤ ꯃꯇꯥꯒꯨꯝ ꯃꯥꯅ ꯊꯥꯡꯖꯤꯜꯂꯒ ꯁꯨꯝꯅ ꯇꯧꯔꯤꯕꯅꯤ ꯃꯁꯤꯗ ꯌꯥꯔꯤꯕ ꯅꯨꯄꯤꯁꯤꯁꯨ ꯉꯛꯄꯒꯤ ꯃꯁꯛ ꯅꯠꯇꯕ꯭ꯔꯥ ꯃꯁꯤꯒꯨꯝꯕ ꯉꯁꯤꯃꯛꯀꯤ ꯈꯨꯟꯅꯥꯏꯁꯤꯗ ꯀꯌꯥ ꯑꯃ ꯂꯩꯔꯝꯕꯁꯨ ꯌꯥꯏ ꯊꯣꯛꯂꯝꯕꯁꯨ ꯌꯥꯏ ꯃꯁꯤꯁꯨ ꯑꯁꯦꯡꯕꯗ ꯌꯨꯝꯐꯝ ꯑꯣꯏꯔꯒ ꯑꯩꯈꯣꯏꯅ ꯁꯦꯝꯖꯕ ꯁꯥꯒꯠꯆꯕ ꯋꯥꯔꯤꯅꯤ ꯄꯨꯔꯅꯤꯃꯥꯗꯣ ꯂꯩꯀꯥꯏꯒꯤ ꯃꯤꯅꯣꯛ ꯃꯩꯁꯥ ꯈꯥꯝꯕ ꯉꯝꯂꯛꯇꯕ ꯑꯃꯗꯤ ꯃꯍꯦꯁꯀ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯔꯤ ꯑꯁꯤ ꯃꯤꯅ ꯋꯥ ꯂꯥꯎꯅꯔꯛꯄ ꯅꯪꯗꯤ ꯃꯁꯤꯒꯤ ꯃꯍꯤꯛ ꯑꯁꯤ ꯈꯪꯂꯝꯂꯤꯕ ꯑꯣꯏꯔꯦ ꯃꯁꯤꯒꯤ ꯃꯍꯤꯛ ꯑꯁꯤꯒ ꯈꯪꯅꯔꯝꯂꯤꯕ ꯑꯣꯏꯔꯦ ꯍꯥꯏꯗꯨꯅ ꯋꯥ ꯀꯌꯥ ꯑꯃ ꯍꯥꯏꯅꯔꯛꯄꯗ ꯏꯀꯥꯏꯕ ꯈꯨꯗꯤꯡꯃꯛꯁꯤꯡ ꯑꯗꯨ ꯈꯥꯡꯕ ꯉꯝꯗꯕꯗꯒꯤ ꯃꯍꯦꯁꯀꯤ ꯃꯅꯥꯛꯇ ꯃꯥꯒꯤ ꯅꯨꯄꯤ ꯑꯣꯏꯅ ꯂꯧꯁꯤꯟꯕꯤꯔꯣ ꯍꯥꯏꯗꯨꯅ ꯆꯠꯈꯤ ꯑꯗꯨꯕꯨ ꯇꯥꯊꯤꯕ ꯅꯠꯇꯅ ꯀꯔꯤꯃꯠꯇ ꯐꯪꯈꯤꯗꯦ ꯍꯟꯅꯗꯨꯝ ꯄꯩꯁꯥ ꯄꯤꯅꯔꯒ ꯄꯨꯔꯅꯤꯃꯥ ꯑꯃꯗꯤ ꯃꯍꯦꯁꯁꯨ ꯂꯣꯏꯁꯤꯟꯅꯈꯤ ꯄꯨꯔꯅꯤꯃꯥꯒꯤ ꯄꯥꯎ ꯇꯥꯕꯗ ꯄ꯭ꯔꯦꯝ ꯌꯥꯝꯅ ꯅꯨꯡꯉꯥꯏꯈꯤꯗꯦ ꯀꯔꯤꯅꯣꯒꯤꯗꯃꯛ ꯑꯩꯅ ꯃꯥꯕꯨ ꯀꯣꯏꯔꯨꯕꯅꯣ ꯍꯥꯏꯕꯒꯤ ꯆꯥꯡꯗ ꯄ꯭ꯔꯦꯝꯁꯨ ꯇꯧꯈꯤ ꯌꯦꯡꯉꯨ ꯀꯌꯥꯗ ꯉꯛꯈ꯭ꯔꯕꯅꯣ ꯉꯁꯤꯒꯤ ꯇꯥꯏꯕꯪ ꯈꯨꯟꯅꯥꯏ ꯑꯁꯤꯗ ꯇꯧꯔꯤꯕ ꯃꯑꯣꯡ ꯃꯇꯧ ꯀꯌꯥ ꯑꯁꯤ ꯑꯁꯨꯝꯅ ꯃꯈꯣꯏꯒꯤ ꯄꯨꯟꯁꯤꯁꯤꯡ ꯑꯁꯤ ꯀꯥꯡꯈꯣꯡ ꯆꯥꯏꯅꯈꯤ ꯑꯗꯨꯕꯨ ꯄ꯭ꯔꯦꯝꯗꯗꯤ ꯊꯣꯏꯗꯣꯛꯄ ꯀꯥꯡꯈꯣꯡ ꯆꯥꯏꯈꯤꯗꯦ ꯄꯨꯔꯅꯤꯃꯥꯅ ꯑꯍꯦꯟꯅ ꯄꯥꯝꯖꯔꯨꯕ ꯃꯥꯅ ꯃꯤꯠ ꯈꯔ ꯊꯛꯂꯨꯕꯗꯨꯅ ꯑꯁꯨꯝꯅꯁꯨ ꯊꯣꯛꯂꯤꯕꯅꯤ ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯃꯍꯦꯁꯀꯤ ꯄꯨꯟꯁꯤꯗꯁꯨ ꯃꯥꯅ ꯅꯨꯄꯤ ꯀꯌꯥ ꯑꯃꯅ ꯁꯔꯥꯛ ꯇꯝꯂꯨꯕ ꯃꯥꯅ ꯆꯥꯛꯇꯥꯔꯨꯕ ꯀꯌꯥ ꯑꯗꯣ ꯃꯥꯒꯤ ꯃꯆꯟꯅꯨꯄꯤꯗꯁꯨ ꯃꯤꯅ ꯑꯃꯨꯛ ꯃꯗꯨꯒꯤ ꯆꯩꯊꯦꯡ ꯑꯗꯨ ꯐꯪꯍꯜꯂꯛꯄꯅꯤ ꯃꯁꯤꯅꯤ ꯃꯄꯨ ꯃꯥꯅ ꯁꯤꯜꯂꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯁꯤ ꯉꯁꯤꯒꯤ ꯋꯥꯔꯤ ꯑꯁꯤ ꯇꯥꯕꯤꯔꯒ ꯑꯗꯣꯝꯒꯤ ꯋꯥꯈꯜꯗ ꯄꯨꯛꯅꯤꯡꯗ ꯐꯥꯎꯔꯛꯄꯁꯤꯡ ꯑꯗꯨꯃꯛ ꯀꯃꯦꯟꯗ ꯍꯥꯏꯕꯤꯔꯝꯃꯨ ꯃꯌꯥꯝꯕꯨ ꯑꯔꯣꯏꯕꯗ ꯗꯥꯟ ꯈꯨꯃꯟꯅ ꯑꯃꯨꯛ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ